tung tung lanpe 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 अकीब है करीनो करीगा तोनरगा साब पोसकनो मसिबो असुगा मियोबेगे मफमदा पीरिबा अकी अकंगसिबो हाइदना कानदे अकीबगी मगोनसे सैथाबगी लोइबे नाइदे अकीबदी मईने इसिंगने नुंसितने हाइबदा लानगद्रा मसिनी खुंजासिंगना तत्तन हाइनबा अकीबना पिकथल्ली खुंगंगसिदा दामगी प्रोजेक्टसिना खुंजा आयामबगी थमोइद इरांग लांगे मपालोमदगी लाखिबा अखंग हैना हाइबदा करिगुंबा दामसी सारदि सोइदना मनुंग हंजन लैबा खुंजासिंगी पुंसी मयंगदा अहोंग लाकनी सोइदना मई फंगलमदबा मई फंगनी अदुना दामसिना पीगदबा कानबसे यामे इरिगेशन इथै लौखोंगी फिबम फगलकपा अमदी दामसिना पुरकदरुसे हाइड्रो इलेक्ट्रिक प्रोजेक्ट लाइरकी मांगान फंगद्रिबा खुंजा आयामबदी मई हाइबा मईदो थानबा फंगलनी खनबदा असुकी मतिक नुंगाइबा फावे अदुबु तबु हाइड्रो इलेक्ट्रिक प्रोजेक्ट हाइरकपसिददी अहानबा गोइरे हाइबदा खरा लुना थोए खुंगंग असि मनुंग खरा हंजनबा खुंगंग अमने चिंगमी तमी अनि पुन्ना लमिनबा नुंसी चानना इंगना खुंदाबा खुलसे मैतै अमदी तांखुल पुन्ना लमिने चिंयागी थेंदुदा पुन्ना लमिने अदुबु इंगना चिकना लैबा खुंगंग असे दामगी वाहौदगी खुंजासिंग अदो नपाक ताबा होरले खुंजा आयामबा हुजिक्ति नुंसिनद्रे चिंगमी तमी मोतिनद्रे दामगी वाहौदगी फत्तबा मरु हुनबा होरले कनाना हाय करिसु कानदबदा दामसिना लौरिबा मफम खुदिंग इसिंग थुमजिनखरनी चानिंगाय लैररोय चानबगी अचौबा मरम अमोय खुंजा मसेन नुनरगले कनाना हाय चाक चानिंगाय लैत्रजु मई थालबदि यारे अदुना मसीना मरे हायबदो अदुम मोयरे दिल्लीदगी लाखिबा मिसिंगदो कुइद्रे हनखिबा दामगी मतांगदा खुंजा मियामदा पाप तानबा बासन पिरमबदो बासन अदु तारुबदगी खुंजासिगी मरकता मोत मानरक्त्रे दाम साबगी थबकसु इकंग थादिगा होबा यानना लेरि नवेम्बर डिसेम्बर सिदा इसिंग पल थिंगतबा अदुना था खरसिगी ममांगदा खुंजासिंगी अपुन वारे ममा लहौदबा यादबने इम्फालदगी किलोमीटर 200 मुक चलगा लैबा खुन्नी मखोगी खुनसे मनुंग हंजनबा खुनसिदा लैबा खुंजा आयामबसु सुबनो मकल लौ उबा हैरा थाबा मखल मखल गे ओइबा मही मरो हिंसांग नापी अदुगा उरकुल खलसेल पुखलगा योनमना मखोगी मथौने खुनसिगी खुंजा खरसु nga फाबना मखोगी सिनफमने अदुबु खुंजा आयामबा सुरनोमलका चाबने नोंमुगी नुमिने खुंदुगी अवांग ओइरुप चेलिबा सना लोकसाउ तुरेलदा nga फाबा वांगोन अमदी सनारेनिदो चलमे नुंथिलगी मतम नुंसा खरा लेथरकप मतमने मतमदो मेरा था ओइबगा तुरेलसु मबुंग मरा तपना चेल तुरेल लाइजे इपालदुदा वांगोन अमदी सनारे खुत्ता लोंग पाई लेमलेंगाबु फारमे ख्वांगदा तुंगोल यालगा लेमलेंगा फानबा थौरांगले लेमलेंगा फाबगी नुंगाई पाक्ता तावरिंगे मतमसु हौखिबा खंगौदे कोरौ माना कायदा लोइरो नुंगचुप चिंग्या थांगले सिरुई चिंगी नुंगचुप लोमदा नुमिना तारमदागी अतिया मकोइदा तुरी अमा पायरगा संबानबा मचु संजिनबदोंना तौवे nganganaraba कोरौ मागी मंगालदा इपाक इयाइदुदा तारे असुमना लेमले nga फारेंगे तुरेलगा ताइनना लरिबा चिंखोंग चिंग्यादुदा नुपी अमा हिंगना हिंगना कप्पगी मखोल तारे पेंदबगी निंगमदबगी तेंगथाना ओइना कप्पगी मखोल
Sanarayna Wangon Tabra Mikap mirao kholse Wangon na kume Hoi tai me ita nangbo Mina hainabado sumle nana Karibo Hantak marak Umangi lairambi Mathiponge hainabado Dam sabagi Mi hek thungba Ikan kanadana Khunse Mohong matawrabane Numit hek tarakpaga Kappagi makholtana Nilli haibado sumle Wangon Wafam sida kuina Laita roishiba Wangon na kume Hoi Lai roishi Kiye Sanaray madi Wangon Thawai tana Lemlinga phagi thorang tawa Lemlinga phabaga changitre Tahata Turel mapalom dagi Kangphal tamda kakhale Aduga Mayum yongnaba Prap Kutta long pai Tahata Mayum yongnaba lai Makoy anidi Nga phabagi Nungaiba marakta tawduna lairinge Numit takhiba khangautre Phana kuina mamsingke Ningtham ta changlakpagi Ka hena kharasu Thuna mame Anidu Mayum yongnaba Prap lakpa matamdudane Khong macha ama cheliba mapa Urok thong ama lairiba Mapa adwaida Yaushilakpa matamdudane Mi ama Lepaga laibadongna ure Urok thong mayai Chabuk mapa dumaktadane Lepaga lairibado Hakum Urok thong sidagi taduna Chel sida laiba Thawdu nupaga mada Makuk esinduna sikibi Ningamlagi thawaina Urok thong sigi mapada Numit kudingi thoy hainabado Sanarayna Oh Ngasigi numit sidi Wangon na kume Tu Laire ada Sanarayna Ningamla Kamay tawni sidi Sanarayna Ngamaroida Aidi urok thong che Lanthoka chatpa Wangon na tapna kume Asi mangkhraga Lanthokpa aidne Sanarayna kume Adum lairaga Lai haidayna Karigumbada Urok thong sida Makhong yantaragasu Hek phami haidudi Wangon na kume Khangja lakjadreda Adu oirgana Khonglom sidoina Kumaga chalasiro Kaukhalakanu Sanare Irai kanmani Asigi khongche Picture su laidi Nungpaga madi Nungataina Piktan ke marang kaina laidudi Amu Khujun khunan dokta Ibani Yashillaga turadi Kamai tawni Asumna nido haini Pukning dadi Pakat pathakat pana Amuk toiba loire Wakhalda Tatana landaragle Karigumba dum Ningamlagi thawaisina Urok thong sidagi Masi lengdrabdi kamdawa Kananomta laadi fanida Natrabadi Urok thong se natana Khong se lanthoknaba Lambi leite Aduna ahing lekpa soidre Mafam sida Le'e haina sukalo Laifam tempham kanba Mafam hamasu hoibata natana Sa kaina pik thalaba Mafam hamasu hoiri Aduna nido Mon khalubada Ha uro Mang sulak Natung sutia nabdo khale Anidu Mul thawon sudre Urok thong adomda Ningamlagi thawaidu Lai ribra Lai tribra haiduna Yengduna le Khangaudana Ningamladu Amuktang kanna lauramdaga Urok thong adudagi Makhatha cheliba Cheladuda Phallauna chongthe Ising niraidugi Irau khol mokhol maraktuda Sabuk lauba mokhol amsu tare Adubu Chongthakibada ngairiba Ningamlagi thawaidu Ising manung adudagi Phallauna Urok thong adu tamna chongkhale Isingduna Irau khonga kanbane Ningamlagi Ningamdraba thawaiduna Thong mata adudagi Chongkha chongtha sanarame Madu ubuda Anido Kibana masabu maduni Tumin Marum mamada Lepammadagi Kari wakhal khalurabanu khangde Kari gumada Ningamlagi thawaisina Makhoi ani ukiba tarabade Soidana Awaba taragadar khale Aduna nido Tasin Tumin lay Asumna masadu Tasin duna Kiduna layinge Tunglomdagi Saishu suduna lakpagi Makhol Gokuk lauba Makhol amatare Makhol udu tabada Anido Kharaga kiraga laybaduda Hena kiba poe Gokuk lauba Saishu ki makhol duna Anido Amukta chap manana Mamaidu laythok tuna Yenglubu matamdadi Singmi hanubi ama Lepaga layrame Amambaduda Mayek singna ubudi nate Hanubiduna Iya Kaida uriba noy anidi Naraktuda Tinkangna Soidana Chikpiba tare Wangon ingangai Singmi alsigi Makhol Khangum lakum tawe Khula sidagini Aduna Mayek singna Masak udrasu
ꯍꯥꯏꯐꯦꯠꯇꯤ ꯈꯣꯟꯖꯦꯜꯗꯨ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯈꯤꯕꯅ ꯀꯣꯏꯗꯅ ꯍꯥꯏꯔꯦ, "ꯏꯕꯦꯟ, ꯇꯨ ꯑꯥꯗ ꯎꯔꯣꯛ ꯊꯣꯡꯗ" ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯠ ꯊꯤꯜꯂꯤ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯉꯝꯂꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯔꯩ ꯋꯥꯡꯒꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯦ꯫ ꯍꯅꯨꯕꯤꯗꯨ ꯂꯥꯛꯄꯒ ꯅꯤꯡꯉꯝꯂꯥꯒꯤ ꯊꯋꯥꯏꯅ ꯃꯥꯡꯈꯤꯕꯒ ꯋꯥꯔꯝꯕꯒ ꯂꯣꯏꯅ ꯍꯦꯛ ꯐꯩ ꯃꯇꯥꯡ ꯑꯗꯨꯗ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯦ, "ꯏꯁꯨꯁꯥ, ꯅꯈꯣꯏꯁꯦ ꯅꯤꯡꯉꯝꯂꯥꯒꯤ ꯊꯋꯥꯏ ꯑꯣꯛꯅꯕ꯭ꯔꯥ?" ꯑꯅꯤꯗꯨ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯑꯣꯛꯅꯩ ꯍꯥꯏꯅ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯄꯥꯎꯈꯨꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ, "ꯏꯁꯨꯁꯤꯡ, ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯂꯣꯠꯄ ꯑꯣꯏꯔꯦꯀꯣ? ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ, ꯎꯔꯣꯛ ꯊꯣꯡ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯇꯨꯅ." ꯑꯅꯤꯗꯣ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯌꯨꯝ ꯌꯧꯔꯅꯤ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯣ ꯑꯍꯜꯗꯨ ꯂꯥꯛꯄꯗꯒꯤ ꯃꯥꯡꯂꯨꯔꯕ ꯊꯧꯅꯥ ꯈꯪꯍꯟ ꯍꯟꯖꯤꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯏꯔꯩ ꯏꯔꯥꯎꯈꯣꯟ ꯀꯟꯕ ꯈꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯎꯔꯣꯛ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯅꯨꯕꯤꯗꯨꯒꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕ ꯆꯩꯁꯨ ꯃꯈꯣꯜ ꯑꯗꯨꯅ ꯅꯤꯜꯂꯤ꯫ ꯑꯅꯤꯗꯣ ꯍꯅꯨꯕꯤꯗꯨꯅ ꯂꯥꯟꯊꯣꯛꯄꯤꯔꯝꯂꯒ ꯈꯪꯍꯧꯗꯅ ꯃꯥꯡꯗ ꯆꯠꯂꯝꯕꯗꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯝꯗꯥꯏꯒꯤ ꯅꯣꯕꯥꯞ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕ ꯃꯈꯣꯡ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯃꯥꯡꯈ꯭ꯔꯦ꯫ ꯍꯅꯨꯕꯤꯗꯣ ꯆꯩꯁꯨꯗꯨ ꯀꯣꯛ ꯀꯣꯛ ꯇꯧꯗꯨꯅ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯗꯨꯗ ꯑꯅꯤꯗꯣ ꯍꯦꯟꯅ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯪꯈꯠꯈ꯭ꯔꯦ꯫ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯑꯅꯤꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯋꯥꯡꯒꯣꯟ ꯑꯃꯗꯤ ꯁꯅꯥꯔꯩ ꯌꯨꯝ ꯊꯪꯅꯅ ꯂꯩꯕꯅꯤ꯫ ꯋꯥꯡꯒꯣꯟꯅ ꯃꯕꯣꯛꯀꯇ ꯂꯩ, ꯁꯅꯥꯔꯩꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ꯫ ꯈꯨꯟꯗꯨꯗ ꯌꯥꯝ ꯂꯥꯏꯔꯅ ꯅꯪꯂꯅ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯔꯕ ꯏꯃꯨꯡ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡꯅꯤ꯫ ꯋꯥꯡꯒꯣꯟ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯊꯣꯡꯗꯣ ꯀꯟꯅ ꯊꯤꯜꯂꯤ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯃꯕꯣꯛꯇꯨ ꯀꯧꯔꯤ꯫ ꯃꯕꯣꯛꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯑꯦ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯋꯥꯡꯒꯣꯟꯅ ꯆꯦꯠꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯦ꯫ ꯃꯨꯁꯤꯔꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯃꯕꯣꯛꯇ ꯃꯈꯨꯠꯂꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯃꯥꯅ ꯅꯤꯡꯉꯝꯂꯥꯒꯤ ꯊꯋꯥꯏ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯆꯤꯡꯃꯤ ꯑꯍꯜ ꯑꯃꯅ ꯅꯣꯕꯥꯞ ꯃꯈꯣꯡ ꯐꯥꯎ ꯊꯤꯟꯕꯤꯔꯛꯂꯝꯂꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯤꯔꯝꯃꯦ꯫ ꯃꯕꯣꯛꯇꯨ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯁꯨꯒꯤ ꯋꯥꯈꯜ ꯐꯥꯊꯅꯕ ꯀꯕꯣꯛꯂꯩꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯊꯤꯟꯕꯤꯔꯛꯂꯤꯗꯣ ꯑꯐꯕ ꯂꯥꯏꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯁꯣꯏꯗꯅ ꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯈꯨꯟ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯀꯤ ꯑꯈꯪ ꯅꯪꯂꯕ ꯃꯇꯝꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤ, ꯑꯀꯤ ꯑꯈꯪ ꯈꯛꯄꯤꯗꯦ ꯍꯥꯏꯗꯣ." ꯋꯥꯡꯒꯣꯟꯅ ꯈꯨꯝꯃꯤ, "ꯑꯣ, ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯀꯣ ꯑꯕꯣꯛ, ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯛꯈꯤꯕꯗꯣ." ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯕꯣꯛꯅ ꯅꯨꯃꯤꯠ ꯌꯥꯆꯪꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯣꯏꯔꯒ ꯊꯝꯂꯕꯅꯤ꯫ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯟꯕ ꯊꯥꯎꯃꯩ ꯃꯉꯥꯜꯗꯨꯗ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥ ꯆꯥꯛꯄꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯀꯕꯣꯛꯂꯩ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨ ꯑꯃꯝꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧ ꯃꯁꯨꯅ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯁꯨꯁꯤꯒꯇ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯌꯥꯝ ꯅꯧꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯕꯁꯤꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯁꯤꯈ꯭ꯔꯒ ꯀꯝꯗꯧꯅ ꯃꯁꯨꯁꯤꯅ ꯃꯊꯟꯇ ꯂꯩꯍꯧꯒꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯡꯊꯣꯟ ꯑꯃꯟꯕ ꯑꯅꯤ, ꯎꯄꯨ ꯑꯃ, ꯆꯥꯛꯈꯨꯝꯒꯤ ꯀꯣꯜꯂꯤꯛ ꯈꯔ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯆꯩ ꯂꯩꯇꯦ꯫ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯅꯤ꯫ ꯃꯁꯨ ꯃꯕꯦꯟꯗ ꯇꯔꯛ ꯇꯔꯛ ꯃꯇꯝꯒꯤ ꯆꯦꯜꯂꯛꯇ ꯃꯇꯝꯁꯨ ꯄꯨꯡ 10 ꯍꯥꯏꯔꯛꯂꯦ꯫ ꯆꯤꯡꯌꯥꯒꯤ ꯊꯦꯟꯒ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯎꯟ ꯄꯨꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯔꯥꯡ ꯀꯥꯏꯅ ꯃꯅꯤꯡ ꯇꯤꯟꯅ ꯁꯤꯠꯄꯅ ꯀꯥꯟꯊ ꯁꯨꯞꯇꯨꯅ ꯇꯨꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯤꯕꯤ ꯀꯕꯣꯛꯂꯩꯗꯣ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯒꯣꯟꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯁꯥꯏꯒꯤ ꯑꯅꯤ ꯄꯨꯟꯁꯤꯟꯕ ꯎꯔꯣꯛ ꯊꯣꯡꯒꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯂꯝ ꯀꯣꯟꯕ ꯂꯥꯏꯅ ꯊꯤꯟꯕꯤꯔꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯍꯦꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯅꯤꯡꯉꯝꯂꯥꯒꯤ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯍꯥꯛ ꯃꯃꯤꯠꯃꯛꯅ
ꯁꯪ ꯁꯪꯅ ꯎꯍꯧꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀꯤꯔꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯆꯤꯡꯒꯤ ꯂꯩꯔꯥꯡꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯆꯤꯡꯃꯤ ꯂꯩꯁꯥꯕꯤꯅꯤ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯉꯟꯇꯥꯅ ꯀꯥꯏꯅꯈꯤ ꯍꯥꯏꯅ ꯇꯥꯏ ꯃꯕꯣꯛꯅ ꯌꯣꯛꯆꯕꯤ ꯄꯂꯦꯝ ꯃꯃꯥ ꯑꯣꯏ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯅꯤꯡꯉꯝꯂꯥꯒꯤ ꯄꯨꯟꯁꯤꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒ ꯋꯥꯔꯤ ꯁꯣꯏꯐꯦꯠ ꯃꯥꯟꯅꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯋꯥꯡꯒꯣꯜ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯠꯊꯔꯛꯂꯦ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜꯗꯨꯗ ꯌꯦꯡꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯈꯨꯟ ꯑꯗꯨꯗ ꯂꯩꯕ ꯇꯥꯎꯕꯣꯏꯁꯤꯡ ꯑꯗꯨ ꯈꯣꯡꯂꯤ ꯇꯥꯎꯕꯣꯏꯗ ꯅꯠꯇꯅ ꯆꯤꯡꯌꯥ ꯅꯛꯄꯅ ꯂꯝꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜꯇꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯣ ꯄꯨꯝꯅꯤꯜ ꯅꯤꯜꯂꯤ ꯎꯅꯥ ꯋꯥꯅꯥꯕꯨ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯕꯒꯤ ꯃꯈꯣꯜꯁꯨ ꯃꯔꯥꯡ ꯀꯥꯏ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯁꯤꯠꯂꯤ ꯂꯨꯛꯅꯨꯡꯗ ꯆꯦꯟꯕ ꯏꯆꯦꯜꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯂꯛꯇ ꯐꯥꯎ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤ ꯀꯔꯤꯒꯨꯝꯕꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯥꯛꯇꯥꯕ ꯁꯥꯍꯤꯡ ꯆꯥꯕ ꯀꯩꯅ ꯃꯆꯤꯟꯖꯥꯛ ꯂꯥꯝꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯣꯔꯛꯂꯤ ꯀꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯔꯥꯞꯄꯗꯒꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯂꯝꯍꯨꯏꯁꯨ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯄꯥꯟꯈꯠꯂꯛꯄ ꯇꯔꯥꯅꯤ ꯄꯥꯟꯕ ꯃꯦꯔꯥ ꯊꯥꯖꯒꯤ ꯐꯖꯕ ꯌꯦꯡꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯈꯣꯡꯂꯤ ꯃꯔꯝꯗꯤ ꯊꯥꯖꯒꯤ ꯃꯉꯥꯜꯗ ꯈꯣꯡꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯝ ꯆꯠꯅꯤ ꯂꯝꯍꯨꯏ ꯃꯈꯣꯜ ꯑꯗꯨꯅ ꯁꯨꯝ ꯑꯀꯣꯏꯕꯗꯨꯗ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯗꯨꯕꯨ ꯀꯣꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯍꯤꯡꯗꯨꯗ ꯆꯤꯡꯌꯥ ꯑꯃꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯁꯥꯐꯣꯡꯂꯛꯂꯤ ꯑꯍꯥꯟꯕꯗ ꯃꯩꯔꯥꯟꯕꯤ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯑꯣꯏꯅ ꯂꯥꯛꯏ ꯃꯩꯔꯥꯟꯕꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯁꯨꯞꯆꯤꯟꯈ꯭ꯔꯒ ꯑꯃꯨꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯁꯛꯂꯣꯟ ꯂꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯒ ꯍꯥꯏꯔꯤ ꯅꯨꯡꯁꯤꯗ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯍꯧꯔꯤꯕ ꯎꯄꯥꯜ ꯎꯄꯥꯜ ꯈꯨꯗꯤꯡꯃꯛ ꯇꯂꯥ ꯑꯩꯒꯤ ꯎꯔꯤꯛꯀꯣꯜ ꯄꯥꯃꯦꯜ ꯑꯩꯒꯤ ꯎꯊꯥꯎꯀꯣꯜ ꯇꯥꯏꯕꯪꯅ ꯉꯁꯤꯗꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯦ ꯅꯈꯣꯏꯕꯨ ꯌꯥꯟꯒꯦ ꯇꯨꯞꯀꯦ ꯍꯥꯏꯔꯛꯂꯦ ꯏꯆꯦꯜ ꯅꯪꯕꯨ ꯏꯊꯤꯡꯂꯒꯦ ꯄꯟꯊꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪꯁꯤꯡꯅ ꯅꯤꯡꯐꯨꯡ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯄꯗ ꯇꯥꯔꯦ ꯀꯔꯝꯅꯣ ꯑꯩꯒꯤ ꯈꯨꯡꯒꯪꯁꯤꯕꯨ ꯁꯛꯂꯣꯟ ꯍꯣꯡꯂꯅꯤ ꯐꯤꯕꯝ ꯁꯣꯛꯂꯅꯤ ꯇꯥꯏꯕꯪꯄꯥꯟ ꯃꯆꯨ ꯃꯃꯦꯟ ꯀꯣꯛꯊꯔꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡꯁꯤꯅ ꯍꯦꯛ ꯆꯦꯟꯕ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯗꯧꯔꯤ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯅ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯀꯔꯝꯅꯣ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯇꯨꯡꯂꯝꯆꯠꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯃꯍꯧꯁꯥ ꯀꯧꯏ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯑꯊꯣꯏꯕ ꯁꯛꯂꯣꯟ ꯑꯁꯤꯅ ꯀꯥꯏꯊꯔꯛꯄ ꯊꯣꯛꯂꯣ ꯇꯥꯏꯕꯪꯄꯥꯟꯁꯦ ꯇꯥꯏꯌꯣꯟꯅꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯁꯤꯒꯤ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯅ ꯍꯤꯡꯅ ꯍꯤꯡꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯛꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯆꯌꯣꯜ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯈꯨꯟ ꯑꯗꯨꯗ ꯗꯥꯝ ꯁꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯅꯕ ꯏꯝꯐꯥꯜ ꯑꯃꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯁꯤꯟꯃꯤ ꯀꯌꯥ ꯂꯥꯛꯄ ꯍꯧꯔꯦ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜꯗꯒꯤ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯔꯦꯃꯣꯠ ꯑꯦꯔꯤꯌꯥꯗꯨꯗ ꯂꯝꯕꯤ ꯊꯣꯡꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤ ꯁꯥꯕꯤꯗ꯭ꯔꯤꯕ ꯀꯣꯏꯂꯥꯁ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯕꯣꯂꯦꯔꯣ ꯖꯤꯞꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯊꯧꯖꯤꯜꯂꯛꯂꯦ ꯀꯤꯁꯇꯣꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯍꯣꯟꯖꯜꯂꯛꯂꯦ ꯂꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯃꯩꯇꯩ ꯃꯆꯥ ꯅꯔꯦꯁꯅ ꯂꯥꯛꯂꯤꯕ ꯇꯤꯝꯗꯨꯒꯤ ꯂꯨꯆꯤꯡꯕꯅꯤ ꯈꯨꯟꯗꯨ ꯌꯧꯅꯕ ꯂꯣꯛꯆꯞꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯀꯣꯏꯂꯥꯁ ꯊꯥꯕꯤꯗ꯭ꯔꯕ ꯅꯨꯡꯖꯦꯡ ꯃꯔꯛ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯇꯌꯥꯔꯗꯣ ꯁꯤꯇꯛ ꯁꯤꯇꯛ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯈꯨꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯈꯨꯟꯗꯨ ꯌꯧꯔꯛꯄꯗ ꯈꯨꯟꯖꯥ ꯈꯔꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯎꯏ ꯈꯔꯅ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯂꯕꯅꯤꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯈꯨꯟꯖꯥꯁꯤꯡꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯐꯪꯅꯤꯡꯕꯅ ꯈꯨꯟꯖꯥ ꯈꯔꯗꯤ ꯗꯥꯝ ꯍꯥꯏꯕꯁꯤ ꯁꯥꯔꯗꯤ ꯈꯨꯟꯁꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩ ꯄ꯭ꯔꯣꯖꯦꯛ ꯁꯥꯏꯠꯇꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯅ ꯇꯨꯡꯏꯟꯅꯔꯛꯂꯤꯕ ꯅꯔꯦꯁꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯝꯖꯤꯠꯇꯤ ꯃꯌꯥ ꯀꯥꯗꯨꯅ
ꯐꯖꯈ꯭ꯔꯕ ꯈꯨꯟꯗꯨꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯛꯂꯣꯟꯁꯤꯡ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯁꯤꯅꯔꯤꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯉꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯅꯔꯦꯁꯇꯤ ꯃꯗꯨꯒꯤ ꯐꯖꯕ ꯈꯣꯏꯖꯪꯗꯦ꯫ ꯀꯔꯝꯅ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯎꯔꯦꯛ ꯎꯌꯨꯡ ꯇꯝꯕ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯕꯥꯟꯗꯒꯤ ꯍꯧꯕ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯃꯥꯡ ꯊꯥꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯃꯔꯤꯅꯤꯃꯨꯛ ꯃꯐꯝꯁꯤꯗ ꯂꯩꯊꯔꯒ ꯃꯐꯝꯁꯤꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯛ ꯐꯥꯏꯟꯗꯤꯡ ꯀꯌꯥ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯄꯤ꯫ ꯂꯥꯛꯂꯤꯕ ꯑꯇꯩꯗꯨꯒ ꯗꯥꯝ ꯁꯥꯒꯗꯕ ꯁꯥꯏꯠꯇꯨꯗ ꯆꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯗꯥꯝ ꯁꯥꯕꯗ ꯌꯥꯎꯒꯗꯕꯁꯤꯡꯒꯤ ꯂꯩꯐꯝ ꯁꯤꯟꯕ, ꯇꯦꯟ ꯈꯟꯗꯣꯛꯄ, ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯊꯝꯅꯕ ꯁꯤꯜ ꯂꯥꯡꯉꯤ꯫ ꯃꯐꯝ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯅ ꯇꯧꯒꯗꯕ ꯄꯨꯒꯗꯕ ꯊꯕꯛꯀꯤ ꯗꯥꯏꯇꯁꯨ ꯁꯤꯟꯗꯣꯛꯅꯤ꯫ ꯍꯦꯝꯆꯤꯠꯅ ꯇꯥꯃꯣ ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯅꯪꯅ ꯁꯨꯡꯇꯣꯛ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯔꯦꯁꯅ ꯈꯨꯝꯃꯦ꯫ ꯗꯥꯝ ꯁꯥꯕꯒꯤꯅꯤ ꯑꯩꯅ ꯀꯣꯛꯃꯩ ꯉꯥꯎꯔꯤꯁꯦ꯫ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯆꯪꯗꯦ꯫ ꯍꯦꯝꯆꯤꯠꯅ ꯈꯨꯝꯃꯦ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯇꯥꯃꯣꯅ ꯀꯣꯛꯊꯛꯇ ꯂꯣꯏꯅ ꯄꯨꯈꯠꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ ꯇꯥꯃꯣ, ꯑꯩꯗꯤ ꯃꯐꯝꯁꯦ ꯄꯥꯝꯃꯨꯔꯦꯗ꯫ ꯀꯩꯒꯤ? ꯇꯥꯃꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯦ ꯄꯨꯡꯑꯣꯟ ꯍꯦꯛ ꯑꯣꯜꯂꯅꯤ꯫ ꯂꯥꯏ ꯌꯦꯛꯄ ꯈꯨꯠꯂꯩꯕ ꯀꯅꯥꯒꯤꯗꯤ ꯃꯐꯝꯁꯦ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯒꯗꯕ, ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯀ ꯆꯤꯛꯇꯐꯥꯎ ꯆꯪꯗ꯭ꯔꯤꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝꯁꯦ ꯀꯥꯏꯊꯔꯛꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯔꯦꯁꯅ ꯉꯁꯤꯗꯤ ꯏꯅꯥꯎꯁꯦ ꯌꯥꯝ ꯁꯦꯟꯇꯤ ꯑꯣꯏꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯁꯦꯟꯇꯤ ꯑꯣꯏꯕꯃꯛꯇꯤ ꯅꯠꯇꯦ ꯇꯥꯃꯣ, ꯑꯗꯨꯕꯨ ꯐꯖꯈ꯭ꯔꯕ ꯃꯐꯝꯁꯦ ꯃꯥꯡ ꯇꯥꯛꯂꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯉꯥꯡꯅ ꯉꯝꯃꯀꯣ, ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤ ꯂꯧꯕ ꯅꯈꯣꯏꯁꯦ ꯀꯣꯛꯇꯤ ꯋꯥꯡꯉꯤꯅꯦ꯫ ꯀꯣꯛ ꯋꯥꯡꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯇꯥꯃꯣ, ꯁꯤꯗꯤ ꯀꯃꯟ ꯏꯁꯨ ꯑꯃꯅꯤ꯫ ꯗꯥꯝꯁꯤ ꯁꯥꯔꯛꯄꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗꯤ ꯏꯀꯣꯁꯤꯁꯇꯦꯝꯗ ꯁꯣꯛꯆꯤꯜꯂꯛꯀꯗꯕꯗꯣ꯫ ꯇꯤꯄꯥꯏꯃꯨꯡ ꯗꯥꯝꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯃꯣ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯤꯄꯥꯏꯃꯨꯡ ꯗꯥꯝ ꯁꯥꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯗꯥꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯆꯝꯖꯈ꯭ꯔꯕ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ? ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯍꯟꯖꯤꯟꯕ ꯈꯔ ꯔꯦꯃꯣꯠ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯤꯡꯅ ꯈꯔ ꯈꯟꯕꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯅꯔꯦꯁꯅ ꯈꯨꯝꯃꯦ꯫ ꯅꯪꯒꯤ ꯋꯥꯗꯣ ꯀꯗꯥꯏꯗꯅꯣꯃ ꯁꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯤ ꯗꯤꯕꯦꯂꯞꯃꯦꯟꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯥꯡꯖꯕ ꯇꯣꯡꯖꯕꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯩꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯂꯥꯏꯟꯁꯤꯗ ꯄꯥꯝꯖꯅ ꯏꯈꯣꯡꯁꯦ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯤꯅ ꯄꯥꯝꯖꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯦꯟꯃꯥꯟ ꯏꯇꯥ ꯇꯥꯟꯅꯗꯦ, ꯃꯔꯩ ꯃꯔꯥ ꯇꯧꯅꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ꯫ ꯍꯦꯝꯆꯤꯠꯅ ꯑꯗꯣ ꯇꯥꯃꯣ, ꯗꯤꯕꯦꯂꯞꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯇꯣꯏ ꯑꯀꯥꯏ ꯄꯤꯔꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯅꯔꯦꯁꯅ ꯈꯨꯝꯃꯦ꯫ ꯆꯥꯎꯈꯠꯄꯕꯨ ꯀꯤꯗꯨꯅ ꯁꯤꯅꯔꯤꯁꯦ ꯐꯖꯩ, ꯂꯦꯟꯁꯀꯦꯞꯁꯦ ꯃꯥꯡꯍꯟꯕ ꯆꯨꯝꯗꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯁꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯍꯦꯝꯆꯤꯠ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯕꯒ ꯁꯥꯡꯊꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯁꯥꯡꯊꯅꯔꯨꯔꯒꯅ ꯉꯁꯤ ꯅꯣꯡꯃꯒꯤꯗ ꯅꯠꯇꯦ, ꯆꯍꯤ ꯆꯨꯞꯄ ꯈꯟꯅ ꯅꯩꯅꯕꯁꯤ ꯂꯣꯏꯔꯔꯣꯏ꯫ ꯈꯟꯅ ꯅꯩꯅꯕꯁꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯒꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯡꯁꯤꯅꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯝꯖꯔꯁꯅꯨ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯆꯧꯀ꯭ꯔꯤ ꯑꯅꯤꯗ ꯐꯝꯂꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯇꯤꯐꯤꯟꯗꯨꯗꯒꯤ ꯂꯟꯆ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯂꯟꯆ ꯇꯧꯕ ꯂꯣꯏꯔꯝꯗꯥꯏꯗ ꯈꯨꯟꯗꯨꯗ ꯂꯩꯕ ꯆꯤꯡꯃꯤ ꯄꯥꯈꯪ ꯑꯉꯝꯗꯣ ꯃꯈꯣꯏꯅ ꯀꯦꯝꯞ ꯇꯧꯒꯗꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯃꯃꯥꯟꯅꯕ 5ꯒ ꯂꯣꯏꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯣꯡ ꯅꯤꯅꯤ ꯑꯁꯨꯛꯄ ꯎꯃꯪ ꯃꯅꯨꯡꯗ ꯎꯆꯦꯛ ꯀꯥꯞꯄ ꯆꯠꯂꯨꯕꯅꯤ꯫ ꯈꯨꯟꯁꯤꯗ ꯃꯤꯅꯧ ꯈꯔ ꯏꯝꯐꯥꯜꯗꯒꯤ ꯊꯨꯡꯂꯔꯤ ꯇꯥꯕꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯉꯝꯅ ꯅꯣꯏꯔꯥ ꯏꯝꯐꯥꯜꯗꯒꯤ ꯗꯥꯝ ꯁꯥꯕꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ? ꯑꯉꯝꯒꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯕ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯈꯣꯜꯂꯩ ꯈꯣꯟꯗꯥꯗꯗꯤ ꯍꯦꯛꯇ ꯑꯇꯥꯕ ꯃꯤꯅ ꯃꯥꯕꯨ ꯈꯪꯗꯕ ꯃꯤꯅ ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯐꯥꯎꯗꯦ ꯍꯥꯏꯗꯨꯅ ꯁꯣꯟꯅꯕ ꯁꯛ ꯀꯥꯞꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯃꯛ ꯅꯔꯦꯁ ꯃꯆꯤꯟ ꯃꯅꯥꯎꯅꯁꯨ ꯈꯟꯈ꯭ꯔꯦ꯫ ꯅꯔꯦꯁꯅ ꯅꯣꯛꯂꯒ ꯈꯨꯝꯃꯦ꯫ ꯏꯝꯐꯥꯜꯗꯒꯤꯅꯦ, ꯗꯥꯝ ꯁꯥꯕꯒꯤ ꯂꯥꯛꯄꯅꯦ꯫ ꯑꯉꯝ ꯅꯔꯦꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯣꯏ, ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ? ꯅꯔꯦꯁ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯤꯡꯇꯝꯂꯕ ꯂꯩꯕꯥꯛꯅꯤ, ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯒꯤ ꯊꯧꯁꯤꯟ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯐꯝꯁꯤꯗ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯄꯥꯏꯈꯠꯄ ꯂꯥꯛꯄꯅꯤ꯫
ꯃꯁꯤꯗ ꯀꯅꯥꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯈꯥꯏꯕꯅꯣ? ꯑꯉꯝꯅ ꯈꯨꯝꯃꯦ, ꯀꯅꯥꯒꯤ ꯒꯣꯃꯦꯟ? ꯀꯅꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ? ꯆꯤꯟꯇꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯔꯒ ꯈꯨꯟꯁꯤꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯨꯅ ꯃꯐꯝꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡ, ꯂꯝꯕꯤ ꯊꯣꯡ, ꯆꯥꯅꯕ, ꯁꯦꯠꯅꯕ ꯀꯔꯤꯁꯨ ꯄꯤꯗꯦꯅꯦ. ꯅꯪꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯠꯅꯗꯦ. ꯏꯝꯐꯥꯜ ꯃꯆꯥ, ꯅꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯥꯏꯗ ꯆꯦꯟꯕ ꯇꯨꯔꯦꯜꯗꯣ ꯑꯗꯨ ꯊꯤꯡꯀꯠꯂꯒ ꯗꯥꯝ ꯁꯥꯔꯨꯆꯣ. ꯁ꯭ꯋꯥꯏꯗꯗꯤ ꯗꯥꯝ ꯁꯥꯕꯒ ꯌꯥꯔꯣꯏꯀꯣ. ꯀꯔꯤꯒꯨꯝꯕ ꯂꯝꯃꯦꯟ ꯇꯨꯃꯦꯜꯂꯕ ꯑꯉꯝ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯪꯍꯟꯒꯅꯤ. ꯑꯉꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯍꯨꯜ ꯐꯠꯇꯕ ꯅꯔꯦꯁꯁꯨ ꯁꯥꯎꯅꯤꯡꯉꯤ. ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯅꯔꯦꯁꯁꯨ ꯈꯨꯝꯂꯛꯏ, ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯗ. ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯊꯟꯇꯒꯤ ꯅꯠꯇꯦ, ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ. ꯃꯁꯤꯗ ꯅꯪ ꯑꯩꯒꯤ ꯄꯨꯟꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯒꯗꯣꯏꯅꯤ. ꯆꯤꯡ ꯆꯥꯎꯈꯠꯄꯗ ꯇꯝꯁꯨ ꯆꯥꯎꯈꯠꯇꯣꯏꯅꯤ, ꯇꯝ ꯆꯥꯎꯈꯠꯄꯗ ꯆꯤꯡꯁꯨ ꯆꯥꯎꯈꯠꯇꯣꯏꯅꯤ. ꯑꯉꯝꯅ, ꯀꯔꯤꯒꯤ ꯄꯉꯥꯡ ꯉꯥꯡꯕ ꯁꯥꯕ꯭ꯔꯥꯅꯦ? ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯅꯪꯒꯤ ꯋꯥꯗꯨ. ꯏꯝꯐꯥꯜ ꯃꯆꯥ, ꯆꯤꯡꯗ ꯂꯥꯛꯂꯒ ꯅꯈꯣꯏꯒꯤ ꯆꯣꯔꯣꯜꯗꯣ ꯂꯣꯟꯒꯅꯨ. ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯅꯤ. ꯅꯔꯦꯁ ꯑꯃꯗꯤ ꯑꯉꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯍꯦꯝꯆꯦꯠꯇꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯌꯥꯎꯔꯦ. ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯆꯤꯟꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯂꯕꯗꯤ ꯍꯥꯏꯗꯅ ꯆꯤꯡꯃꯤ ꯄꯥꯈꯪꯁꯤꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯤꯡꯕ ꯃꯤ ꯃꯥꯜꯂꯦ. ꯑꯃꯔꯣꯝꯗ ꯃꯌꯥꯝꯕꯁꯤꯁꯨ ꯃꯤꯔꯨꯅꯤ. ꯆꯤꯟꯗꯒꯤ ꯈꯨꯠ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯎꯕ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕ ꯃꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯤ ꯐꯨꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯤ? ꯑꯗꯨꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯈꯟ ꯏꯔꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯥꯊꯩꯅꯕ ꯍꯥꯏꯗꯅ ꯎꯪꯈꯠꯅꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯐꯅꯕ ꯍꯥꯏꯔꯛꯏ. ꯏꯌꯥꯝꯕ ꯑꯅꯤꯃꯛ ꯑꯝꯇ ꯉꯥꯏꯕꯤꯀꯣ. ꯋꯥꯁꯦ ꯀꯗꯥꯏꯗꯅꯣꯃ ꯃꯐꯩ ꯑꯃꯗ ꯆꯠꯅꯈꯤꯗꯧꯔꯦ. ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯨꯡꯁꯤꯅꯗꯅꯕ ꯃꯔꯨ ꯍꯨꯟꯕ ꯇꯥꯔꯦ. ꯆꯤꯡꯒꯤ ꯏꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯔꯤꯁꯤꯡꯗꯨꯁꯨ ꯆꯨꯝꯃꯤ. ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯥꯎꯅꯕꯗꯤ ꯐꯠꯇꯦꯅ ꯈꯜꯂꯤ. ꯃꯔꯝꯗꯤ ꯃꯁꯤ ꯃꯤꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯕꯅꯤ. ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯐꯝ ꯈꯔ ꯉꯥꯡꯅ ꯁꯛꯅꯕ ꯍꯥꯏꯅꯕꯁꯦ ꯁꯥꯎꯅꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ. ꯅꯔꯦꯁꯀꯤ ꯑꯃꯗꯤ ꯑꯉꯝꯒꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯅꯕ ꯍꯥꯏꯗꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯍꯦꯝꯖꯤꯟꯅ ꯊꯦꯝꯖꯤꯜꯂꯤ. ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯦꯝꯖꯤꯟꯕꯗꯨꯅ ꯄꯨꯛꯅꯤꯡ ꯌꯨꯡꯈꯠꯅꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨꯗꯤ ꯍꯦꯛꯇ ꯂꯥꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯕꯗꯤ ꯑꯣꯏꯊꯣꯛꯂꯝꯗꯦ. ꯅꯔꯦꯁꯅ ꯍꯥꯏꯔꯦ, ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯆꯣꯡꯍꯟꯅꯕꯒꯤꯗꯃꯛꯅꯤ. ꯑꯉꯝꯅ ꯈꯨꯝꯃꯤ, ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝꯅ ꯍꯩꯄꯤꯕ. ꯑꯣꯖꯥ ꯍꯣꯏꯒꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯒꯦ ꯇꯧꯋꯦ. ꯆꯤꯡꯇꯝ ꯑꯃꯠꯇꯅꯤ. ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯞ ꯃꯥꯟꯅꯔꯕ ꯀꯥꯟꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯀꯗꯣꯏꯅꯤ. ꯇꯝꯗꯒꯤ ꯂꯥꯛꯄ ꯅꯣꯏꯁꯦ ꯆꯤꯟꯁꯦ ꯌꯥꯝ ꯐꯖꯕꯀꯣ. ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯈꯣꯏꯅ ꯎꯈ꯭ꯔꯨꯜꯗꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯀꯔꯝꯅ ꯇꯧꯏ? ꯅꯃꯤꯠꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯅꯣꯡꯖꯨ ꯊꯥꯗ ꯂꯩꯈꯣꯝ, ꯅꯤꯡꯊꯝ ꯊꯥꯗ ꯎꯐꯨꯜ. ꯃꯁꯤꯔꯥ ꯅꯈꯣꯏꯒꯤ ꯆꯥꯎꯈꯠꯄ, ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯕꯗꯣ? ꯗꯥꯝ ꯁꯥꯕꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯦ ꯍꯥꯟꯅ ꯁꯦꯝꯃꯨꯅꯦ. ꯂꯝꯕꯤ ꯊꯣꯡꯗꯤ ꯂꯥꯏꯔꯤ. ꯃꯐꯝꯁꯤꯗ ꯄ꯭ꯔꯥꯏꯃꯔꯤꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ. ꯍꯣꯁꯄꯤꯇꯥꯜ ꯂꯩꯇꯦ. ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯂꯩꯇꯕꯅꯤꯅꯦ. ꯑꯗꯨꯒ ꯗꯥꯝ ꯁꯥꯅꯤ ꯍꯥꯏꯌꯦ. ꯄꯉꯥꯡ ꯉꯥꯡꯕ ꯁꯥꯅꯨꯀꯣ. ꯅꯔꯦꯁ ꯑꯉꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯗ꯭ꯔꯦ. ꯎꯈ꯭ꯔꯨꯜꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯗ ꯈꯨꯟꯁꯤ ꯌꯧꯅꯕ ꯂꯥꯛꯄꯗ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯗꯤ ꯃꯃꯤꯠ ꯃꯪ ꯎꯔꯛꯂꯦ. ꯆꯍꯤ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯆꯤꯡꯒꯤ ꯃꯇꯥꯎꯁꯤꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏ. ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯗꯨꯅ ꯆꯤꯡꯒꯤ ꯈꯨꯜꯁꯤ ꯊꯝꯕꯗꯤ ꯌꯥꯔꯣꯏ. ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕꯅ ꯆꯨꯝꯃꯤ ꯈꯜꯂꯤ. ꯆꯟꯐꯝ ꯂꯩꯇ꯭ꯔꯕ ꯑꯉꯝꯒꯤ ꯑꯆꯨꯝꯕꯅ ꯄꯤꯛ ꯊꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯃꯥꯁꯨ ꯒꯇꯤ ꯂꯩꯇ꯭ꯔꯗꯨꯅ ꯇꯞꯊꯔꯒ ꯍꯥꯏꯔꯤ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ. ꯂꯩꯕꯥꯛꯁꯤꯗ ꯃꯦꯁꯤꯅꯔꯤ ꯑꯣꯏꯕ ꯒꯃꯦꯟꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯂꯝꯗꯝꯗ ꯄꯥꯏꯈꯠꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯦ ꯌꯥꯝ ꯇꯞꯂꯤ. ꯑꯗꯨꯕꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯇꯞꯅ ꯇꯞꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯂꯝꯗꯝꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗꯤ ꯇꯞꯅ ꯇꯞꯅ ꯌꯥꯠꯄ ꯍꯧꯔꯛꯂꯦ. ꯑꯗꯨꯅ ꯗꯥꯝꯁꯤꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ. ꯑꯉꯝ ꯅꯔꯦꯁꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯇꯥꯁꯤꯜꯂꯤ. ꯑꯗꯨꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯁꯨ ꯕꯣꯠ ꯂꯦꯞꯄ ꯌꯥꯅꯤ ꯑꯣꯌꯥ.
nongma natraga nongmadi tamdagi lakpa oja nang wa ngangba yam haye election manifesto da fajaba wahi mayam mama candidate amadi party na vote karabdi adu tawri adu semne haibado nang nangang thoragi singduga A to Z karim te khetnaba laite nakhoi imphal ki kangla pat ki lambida koilas thabada black topping hanjun tawpado madugi mahut aikoi sai sida generation sida koilas masak to uhol law tamda leiba nakhoi gidamak singmi aikoina kathok pige ngam sungam moidabada taningte asi haiga angam makhut pairiba usia kapnaba nongmaidna nongthakta yam usitana kapthoe Hemjiti nongmai makhol du tabda khangpre khangai yam usitana nongmai du kaplamnaga satkra angamdi magi mamanaba singa loinana Naresh makhoina satkibada tumin yengduna lehoi khalli pukningdadi masigi chingi tause lairui tore Nareshna wakhan khalinge Hemjitna tamo masi mata amane ai mana hai singje loini yaninge asi haiga wa makha taramdana te leiba domda changkhra Naresh to wakhangna phumongna duna tumin leptuna lehoi masu chingda poklamabdi chingmi singna thengnariba awaba chingje loina mayok narngoni khale numidang wai gi matam moirakle chinggi manung hanjinba mafam goire numit tabana hekta hale kaujing hawrugi makon thamna atambadagi chingnungdi harina khongbugi mukhosu tarame karigumdasu tinggung ka kongna khongi maibigi sarik manba makholna swing haiduna mafam khudingi maiki khudingda tare Naresh amadi Hemjit atai mioi kharaga chana thangnaba sem sare hayengdi turel ge horpam turel maru oirakpam adu khungang sidagi guide obiu hairubada harau ni yaraklaba lungjauna makhoi gi timbu lamjingduna pugani injangdu hawai thungnaba tawri makhoina lakpada folk light generator thaw candle lamp torchlight half lantern marang kaina amambabu kohon mangamba makai puduna lai half lantern gi maingal duda tendugi manungda hayeng ayuk nganta hagutlaga makhoina tawgadaba satkadaba singdo sindokne yam haina Nareshna mana site chatlaga tawgadaba plan yale soil su collect tawduna soil testing tawba turel gi aru athe magi tipsu yengba turel asigi isingi bolum measure tawba asina chingba kayani tawgadose aduna chinggoire ingbana hale changan charga makhoi singdo tumnaba tharang tawe nong nini sida khola kharasu sanaba plan ya thoi ingkhraba chingda sitpa nuksina marang kaiba lamdam sida tensina khak makhoi gi changjapam lawba yar khara cheksina sem sadaba yar makhoi sing adu saba thakpa loikibaga ten chingduda mafam chana tumba yaw hippa yaw tongnakhre machin manawani dudi kainadi punna ten amatada Naresh yamna protective oi manaw pagi matangdadi manaw pabu mayamba momai karida soikigedagi haidana kupna yingchile machin manaw ni do tumtharakle dim light oina tel dugi manungda candle ama thale isi kai tumle silakpa nungchitki saum singnungdi hari nungnangna khongbugi makholduna hek tabada pungsum sumkhibadawne tumningba pohale aduna ni do isi kai tumle thengjilakpa matamda arapadagi lamoisingi apunba hongnaduna chingmai amadagi chingmai amada khonthang yaina khongbugi makhol taba horukle ahing isik hunba matam pung baro tagadaba minute 10 muktang walingi tanjadudane makhoina ten khalaga leiriba mapa adugi yam nakna numidang aduda huisel khongbu makhol tare huisen khongbu makhol dusu yam nuksina top style amada khongi huisen duna khongkhibadugi second khara kannaga atopo huisel amagi makhol amana khara lapna leiba chingmai napom amadagi nuksirba
ꯃꯦꯡꯂꯕ ꯃꯈꯣꯜꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯑꯣꯡꯒꯨꯝ ꯍꯨꯏꯁꯦꯟꯗꯨꯗ ꯑꯔꯣꯟꯕ ꯃꯔꯣꯟ ꯑꯃ ꯌꯥꯎꯕꯒꯨꯝ ꯂꯣꯟꯅ ꯊꯨꯞꯅ ꯂꯩꯕ ꯑꯥꯊ꯭ꯔ ꯑꯃꯒꯤ ꯏꯆꯦꯜ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯨꯏꯁꯦꯜꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯈꯣꯡꯂꯛꯄꯒ ꯍꯥꯟꯅꯒꯤ ꯑꯍꯥꯟꯕꯒꯤ ꯍꯨꯏꯁꯦꯟꯗꯣ ꯑꯃꯨꯛ ꯌꯥꯝ ꯅꯛꯅ ꯈꯣꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯍꯨꯏꯁꯦꯜ ꯑꯅꯤꯗꯣ ꯑꯃꯒ ꯑꯃꯒ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯅꯔꯤꯅꯣꯗꯤ ꯈꯪꯗꯦ, ꯑꯋꯥ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯍꯨꯏꯁꯦꯜ ꯑꯗꯨꯒꯤ ꯂꯣꯏꯅꯥꯏꯗꯦ ꯑꯋꯥ ꯑꯈꯨꯝꯗꯣ ꯑꯁꯨꯝꯅ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯑꯋꯥ ꯑꯈꯨꯝ ꯇꯧꯅꯔꯤꯉꯩ ꯍꯦꯝꯖꯤꯠꯇꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯍꯨꯏꯁꯦꯜ ꯌꯥꯝ ꯅꯛꯅ ꯈꯣꯡꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯔꯦ꯫ ꯍꯦꯛ ꯇꯦꯟ ꯈꯜꯂꯤꯕ ꯅꯥꯀꯟ ꯑꯗꯣꯝꯗꯅꯦ ꯌꯥꯝ ꯅꯛꯅ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯖꯤꯠꯅ "ꯀꯅꯥꯅꯣꯅꯦ? ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦꯅꯦ? ꯍꯧꯖꯤꯛꯄꯨ ꯇꯧꯏ ꯈꯪꯗꯦ ꯇꯧꯏꯗꯦ ꯈꯪꯗꯦ ꯍꯨꯏꯁꯦꯜ ꯈꯣꯡꯂꯤꯁꯤꯕꯣ?" ꯍꯥꯏꯅ ꯑꯃꯨꯛ ꯌꯥꯝ ꯅꯛꯅ ꯍꯨꯏꯁꯦꯜꯗꯣ ꯑꯃꯨꯛꯁꯨ ꯈꯣꯡꯉꯤ꯫ ꯃꯣꯕꯥꯏꯜꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯝꯂꯦ꯫ ꯍꯦꯝꯖꯤꯠꯅ "ꯀꯅꯥꯅꯣꯅꯦ? ꯊꯧꯕꯨ ꯑꯣꯟꯊꯣꯛꯅ ꯂꯩꯈꯤꯗ꯭ꯔꯦ?" ꯍꯦꯝꯖꯤꯠ ꯀꯅꯥꯅꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯇꯦꯟꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯍꯧꯁꯥ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯀꯤ ꯂꯥꯏ ꯀꯤꯗꯦ꯫ ꯑꯃꯝ ꯑꯊꯦꯡꯕꯗ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯒ ꯊꯦꯡꯅ ꯃꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯃꯁꯥꯗ ꯏꯔꯣꯏꯅꯗꯨꯅ ꯌꯥꯎꯔꯛꯄꯅ ꯃꯥ ꯀꯔꯤꯁꯨ ꯃꯁꯥꯗ ꯊꯣꯏꯅ ꯀꯤꯕ ꯄꯣꯛꯇꯦ꯫ ꯃꯊꯧ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯦ ꯑꯃꯨꯛꯇꯗꯤ ꯃꯁꯛ ꯈꯪꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯗꯅ ꯈꯨꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯏ ꯃꯄꯥꯜꯗ ꯊꯣꯔꯛꯂꯦ꯫ ꯍꯦꯛ ꯇꯦꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯍꯦꯝꯖꯤꯠ ꯃꯁꯥꯗ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗꯨꯗ ꯁꯤꯠꯄ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯔꯝꯃꯤ꯫ ꯍꯦꯛ ꯅꯨꯡꯁꯤꯠꯇꯨꯅ ꯌꯩꯕꯗ ꯇꯨꯝꯅꯤꯡꯕ ꯑꯃꯗꯤ ꯇꯜꯂꯝꯕꯒꯤ ꯏꯊꯤꯜꯒ ꯃꯌꯤꯡ ꯇꯥꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯀꯥꯞ ꯀꯥꯞꯄꯤ꯫ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ? ꯍꯨꯏꯁꯦꯜ ꯈꯣꯡꯂꯤꯕꯗꯣ ꯃꯤ ꯑꯅꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯃꯁꯛꯇꯨꯗ ꯈꯪꯕ ꯈꯪꯂꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯣꯔꯆ ꯂꯥꯏꯠꯇꯨꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯀꯥꯞꯄꯦ꯫ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯔꯦꯟꯖ ꯑꯃꯗꯤ ꯀꯤꯂꯣꯃꯤꯇꯔꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯆꯠꯂꯦ꯫ ꯍꯨꯏꯁꯦꯜꯗꯨꯅ ꯈꯣꯡꯕ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯤ ꯃꯥꯅ ꯇꯥꯅ ꯇꯥꯅꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯂꯤꯕ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯕꯗꯤ ꯉꯝꯗꯦ꯫ ꯍꯦꯝꯖꯤꯠꯅ "ꯌꯥꯏꯍꯦ, ꯃꯤꯁꯤꯡꯁꯦ ꯃꯁꯛꯇꯤ ꯎꯍꯟꯗꯅ ꯑꯃꯝꯕꯁꯤꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯤ ꯁꯥꯟꯅꯔꯤꯁꯦ ꯊꯧꯗꯤ ꯐꯖꯅ ꯂꯩꯇꯕꯖꯥꯠꯅꯤ, ꯑꯣꯟꯊꯣꯛꯅꯕꯨ ꯇꯟꯈꯤꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯑꯃꯨꯛ ꯁꯤꯟ ꯊꯨꯡꯅꯕ ꯍꯟꯗꯛꯃꯨꯛꯇꯤ ꯀꯥꯞꯄꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯀꯥꯞꯂꯤꯕ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯇꯦꯟꯗꯨꯗꯒꯤꯗꯤ ꯈꯔ ꯂꯥꯞꯇꯛꯅ ꯐꯨꯠ 50ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯞꯅꯕ ꯔꯦꯟꯖꯇ ꯂꯩꯕ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯂꯩꯕ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕꯒꯤ ꯁꯃꯤꯠ ꯃꯁꯥꯗ ꯐꯪꯂꯝꯃꯤ꯫ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯨꯝꯗꯨ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ, ꯃꯤꯅ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯠꯇꯅ ꯇꯥꯔꯛꯏ꯫ ꯍꯦꯝꯖꯤꯠꯅ "ꯑꯣ, ꯑꯩꯅ ꯈꯪꯅꯤꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ." ꯍꯦꯝꯖꯤꯠ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏꯔꯒ ꯀꯥꯞꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯂꯤꯡꯖꯨꯝ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯌꯥꯝꯕ ꯅꯔꯦꯁ ꯑꯣꯏꯔꯝꯃꯤ꯫ ꯅꯔꯦꯁꯅ "ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯍꯤꯡꯁꯤꯗ ꯍꯧꯒꯠꯂꯒ ꯅꯊꯟꯇ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯤꯗ?" ꯍꯦꯝꯖꯤꯠꯅ "ꯇꯥꯃꯣ, ꯍꯨꯏꯁꯦꯜ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯅꯦ꯫ ꯇꯨ ꯑꯁꯤꯒꯤ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯨꯏꯁꯦꯜ ꯈꯣꯡꯕꯗꯣ, ꯃꯗꯨ ꯐꯥꯔꯒ ꯀꯔꯤꯒꯤ ꯑꯍꯤꯡꯁꯤꯗ ꯍꯨꯏꯁꯦꯜ ꯈꯣꯡꯂꯤꯅꯣꯅ ꯍꯪꯒꯦ ꯇꯧꯕꯅꯦ." ꯅꯔꯦꯁꯅ "ꯇꯥꯅꯤꯡꯗꯦꯀꯣ ꯑꯉꯥꯡ, ꯑꯍꯤꯡꯁꯤꯗ ꯑꯐꯥꯎ ꯁꯥꯔꯨꯅꯨ, ꯀꯔꯤ ꯂꯩꯔꯝꯅꯤꯁꯨ ꯈꯪꯗꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ꯫ ꯅꯪꯅ ꯊꯣꯛꯏꯕꯗꯨꯕꯨ ꯑꯩꯗꯤ ꯅꯝꯕꯔ 1 ꯇꯧꯕ ꯊꯣꯛꯂꯤꯕꯣꯏ ꯅꯤꯡꯂꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯑꯃꯝꯕꯁꯤꯗ ꯖꯦꯝꯁ ꯕꯣꯟ ꯁꯥꯔꯤꯕ ꯑꯣꯏꯔꯦ." ꯍꯦꯝꯖꯤꯠꯅ "ꯇꯥꯃꯣ, ꯖꯦꯝꯁ ꯕꯣꯟ ꯁꯥꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯌꯥꯝ ꯔꯥꯁꯤ ꯊꯥꯡꯗꯕ ꯍꯨꯏꯁꯦꯜ ꯈꯣꯡꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯒꯤꯅꯤ꯫ ꯑꯗꯣ ꯇꯥꯃꯣꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ? ꯑꯩ ꯍꯧꯒꯠꯈ꯭ꯔꯗꯤ ꯇꯥꯃꯣꯗꯤ ꯏꯁꯩ ꯁꯛꯀꯩ ꯇꯨꯝꯃꯒ ꯂꯩꯍꯧꯗꯥꯏꯅꯦ? ꯍꯩ, ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯦ, ꯅꯪꯒꯤ ꯈꯣꯡꯊꯥꯡꯒꯤ ꯁꯃꯤꯟ ꯑꯗꯨꯝ ꯑꯩꯗꯤ ꯈꯪꯉꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯅꯪꯕꯨ
ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯥꯏꯐꯦꯠꯇꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯤ ꯑꯇꯥꯡꯕꯅꯤ ꯍꯦꯝꯖꯤꯠꯅ ꯑꯗꯣ ꯇꯥꯃꯣ ꯉꯁꯥꯏꯗꯒꯤꯅꯦ ꯍꯨꯏꯆꯦꯟꯁꯦ ꯄꯣꯊꯥꯗꯅ ꯈꯣꯡꯂꯤꯁꯦ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯑꯝꯇꯗꯤ ꯌꯦꯡꯉꯨꯁꯤꯕ ꯌꯥꯝ ꯆꯥꯏꯜꯗꯤꯁ ꯑꯣꯏꯅꯨꯀꯣ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ ꯂꯥꯎ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ ꯃꯄꯥꯜꯁꯦ ꯌꯥꯝ ꯏꯪꯉꯤ ꯑꯃꯨꯛ ꯅꯥꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤꯠ ꯑꯏꯪꯕꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒ ꯑꯗꯣ ꯇꯥꯃꯣ ꯍꯨꯏꯆꯦꯟꯁꯤꯗꯤ ꯅꯔꯦꯁꯅ ꯈꯨꯝꯃꯦ ꯅꯪꯒꯤ ꯑꯗꯨꯗꯥꯗꯣ ꯇꯧꯔꯛꯀꯅꯨ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯃꯔꯩ ꯌꯥꯎ ꯅꯪꯒꯤ ꯃꯔꯩꯗꯣ ꯁꯥ ꯇꯥꯟꯕ ꯁꯥ ꯀꯥꯞꯄ ꯆꯠꯄ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯌꯥꯝꯕꯅ ꯅꯝꯗꯨꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯇꯦꯟ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯨꯏꯆꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯗꯤ ꯑꯃꯨꯛ ꯈꯔ ꯂꯀꯛ ꯂꯀꯛ ꯇꯧꯔꯛꯂꯦ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯤ ꯈꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯈꯪꯗꯅ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯈꯪꯅꯤꯡꯕꯒꯤ ꯏꯄꯥꯏ ꯍꯧꯔꯝꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯕ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯃꯥ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯕꯁꯨ ꯌꯥꯏ ꯋꯥꯈꯜꯗꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯦꯝꯖꯤꯠ ꯃꯥꯅ ꯈꯪꯅꯤꯡꯉꯤꯕꯗꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯗ꯭ꯔꯕꯗ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯟꯗꯕꯒꯤ ꯊꯣꯏꯆꯠꯅꯕ ꯃꯇꯧꯗꯨ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗꯗꯤ ꯎꯠꯄ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯑꯐꯇꯔ ꯑꯣꯜ ꯔꯦꯁꯄꯦꯛ ꯑꯃꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅ ꯑꯔꯣꯏꯕꯗ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯑꯗꯨꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯝꯊꯈ꯭ꯔꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯎꯄꯥꯜ ꯎꯄꯥꯜꯅ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯃꯔꯛꯇ ꯇꯦꯡꯊꯥꯅ ꯏꯁꯩ ꯁꯛꯂꯤ ꯇꯂꯥ ꯄꯥꯝꯃꯦ ꯐꯩꯔꯥ ꯈꯨꯗꯤꯡ ꯑꯍꯤꯡꯗ ꯃꯈꯧ ꯄꯣꯡꯕ ꯆꯤꯛꯂꯥꯅ ꯇꯂꯥ ꯐꯩꯖꯤꯜ ꯊꯛꯇ ꯐꯝꯂꯒ ꯃꯀꯨꯅ ꯑꯍꯤꯡꯒꯤ ꯇꯥꯟꯊꯥ ꯍꯥꯞꯂꯤ ꯈꯣꯡ ꯈꯣꯡꯗꯨꯅ ꯏꯔꯩ ꯏꯆꯦꯜ ꯇꯞꯅ ꯃꯕꯨꯡ ꯃꯔꯥ ꯇꯞꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯀꯧꯕ ꯇꯨꯔꯦꯜꯅ ꯇꯨꯔꯩ ꯉꯥꯝꯂꯣꯏ ꯍꯥꯏꯅ ꯍꯨꯝꯅ ꯃꯅꯤꯡ ꯃꯈꯥ ꯇꯞꯅ ꯊꯦꯡꯅ ꯀꯣꯏꯅ ꯆꯦꯜꯂꯤ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯅ ꯂꯦꯝꯅꯩ ꯉꯥ ꯀꯌꯥꯅ ꯁꯛꯇꯥꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯀꯨꯝꯃꯩꯅ ꯁꯛꯂꯣꯟ ꯅꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯌꯥ ꯑꯃꯒꯤ ꯅꯥꯄꯣꯝꯗꯒꯤ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏ ꯑꯃ ꯁꯥꯐꯣꯡꯂꯛꯂꯦ ꯂꯥꯏ ꯑꯗꯨ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯃꯔꯨ ꯍꯧꯔꯛꯐꯝ ꯑꯗꯨꯗꯒꯤꯅꯤ ꯁꯥꯐꯣꯡꯂꯛꯂꯤꯕꯗꯣ ꯃꯈꯨꯠꯇ ꯇꯤꯃꯦꯟ ꯇꯥꯖꯤꯟ ꯑꯇꯨꯝꯕ ꯑꯃ ꯄꯥꯏ ꯃꯀꯣꯛꯇꯨꯅ ꯆꯤꯔꯣꯡ ꯊꯦꯠꯂꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗ ꯇꯥꯡꯈꯨꯜꯒꯤ ꯂꯥꯏ ꯑꯗꯨ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯊꯥꯡꯂꯗꯨꯅ ꯂꯥꯛꯏ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯃꯕꯨꯡ ꯃꯔꯥ ꯇꯞꯅ ꯉꯁꯥꯏꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯆꯦꯜꯂꯝꯕ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗꯣ ꯏꯔꯩ ꯏꯔꯥꯎꯈꯣꯜ ꯀꯜꯂꯛꯂꯦ ꯏꯆꯦꯜ ꯃꯥꯁꯨ ꯃꯊꯤ ꯐꯣꯡꯂꯛꯄꯗꯧꯅ ꯇꯧꯏ ꯏꯁꯤꯡ ꯏꯆꯦꯜꯗꯨꯗꯒꯤ ꯃꯁꯥꯅ ꯃꯤ ꯇꯪꯈꯥꯏ ꯑꯃꯅ ꯉꯥ ꯑꯣꯏꯕ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯏꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯀꯌా ꯑꯃ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯃꯤ ꯇꯪꯈꯥꯏ ꯉꯥ ꯇꯪꯈꯥꯏꯁꯤꯡꯗꯨꯁꯨ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏꯗꯨꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯏꯟꯅꯔꯦ ꯑꯗꯨꯒ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯏꯔꯣꯡ ꯇꯨꯔꯦꯜ ꯑꯍꯨꯝꯒꯤ ꯏꯇꯤꯟꯐꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯨꯟꯗꯤꯟꯅꯩ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯦ ꯑꯇꯩꯁꯤꯡꯗꯨꯗ ꯌꯦꯡꯉꯒ ꯐꯤꯂꯥꯕꯥꯒꯤ ꯃꯀꯥꯏꯐꯝ ꯁꯤꯔꯨꯏ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯂꯣꯛꯅꯨꯡ ꯂꯣꯛꯆꯞ ꯀꯌꯥꯗꯒꯤ ꯆꯨꯝꯊꯔꯛꯄ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯑꯣꯏ ꯂꯣꯏꯕꯤ ꯆꯤꯡꯗꯒꯤ ꯇꯝꯄꯥꯛ ꯂꯝ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯄ ꯏꯆꯦꯜꯁꯤꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯈꯣꯏꯅ ꯏꯊꯤꯡꯂꯨꯒꯅꯤ ꯄꯟꯊꯤꯡꯂꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯍꯦꯟꯕ ꯅꯃꯨ ꯇꯥꯏꯕꯪꯁꯤꯡꯁꯤꯅ ꯑꯍꯤꯡ ꯃꯤꯡꯁꯦꯜ ꯈꯥꯡꯅ ꯍꯌꯦꯡ ꯍꯥꯏꯕ ꯍꯌꯦꯡꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯃꯀꯥꯏꯐꯝꯅꯤ ꯇꯥꯏꯕꯪ ꯃꯈꯣꯏꯅ ꯈꯨꯠ ꯍꯦꯛ ꯊꯤꯡꯖꯤꯜꯂꯛꯄꯗ ꯊꯤꯡꯖꯤꯜꯂꯛꯂꯤꯕ ꯈꯨꯠꯇꯣ ꯇꯨꯕꯠ ꯀꯛꯊꯠꯀꯗꯕꯅꯤ ꯃꯤ ꯇꯪꯈꯥꯏ ꯉꯥ ꯇꯪꯈꯥꯏꯁꯤꯡꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯄꯥꯎꯈꯨꯝꯂꯛꯏ ꯀꯛꯊꯠꯀꯗꯕꯅꯤ 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 ꯃꯐꯝ ꯑꯁꯤꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯍꯦ ꯇꯣꯡꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯦꯟꯗꯅ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯉꯩ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯆꯔꯦ ꯐꯤꯉꯧ ꯁꯦꯠ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯏꯁꯤꯡ ꯏꯔꯥꯎꯈꯣꯟ ꯀꯟꯅ ꯃꯔꯩ ꯇꯥꯁꯤꯟꯅ ꯎꯔꯨ ꯂꯩꯁꯤꯟꯅ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯁꯥꯐꯣꯡꯂꯛꯂꯦ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯂꯥꯏ ꯃꯌꯥꯝꯗꯣ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯆꯤꯡꯎ ꯄꯟꯊꯧ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦꯜ
ꯈꯣꯏꯅꯧ ꯏꯇꯥ ꯉꯥꯔꯩꯃ ꯅꯇꯥ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯊꯤꯕꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯑꯣꯏꯗꯤ ꯂꯣꯏꯔꯦꯗꯅ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯇꯨꯔꯦꯜ ꯑꯩꯒꯤ ꯏꯆꯦꯜꯁꯦ ꯈꯣꯡꯆꯠ ꯀꯥꯏꯔꯗ꯭ꯔꯥ ꯇꯨꯔꯦꯜ ꯇꯨꯈꯣꯡꯄꯥꯠ ꯇꯥꯏꯕꯪꯁꯤꯡꯅ ꯂꯥꯏꯒꯤ ꯂꯥꯏꯔꯝ ꯈꯥꯏꯗꯅ ꯇꯤꯟꯒꯤ ꯇꯤꯜꯂꯝꯁꯨ ꯈꯥꯏꯔꯝꯗꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯌꯦꯡꯕꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝꯗꯤ ꯍꯣꯡꯂꯦ ꯃꯁꯤꯅ ꯑꯃꯨꯛ ꯃꯥꯂꯦꯝꯁꯤꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯗꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯅꯤ ꯈꯪꯗꯕꯔꯅꯦ ꯅꯝꯕꯨ ꯇꯥꯏꯕꯪꯁꯤꯡꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯅ ꯀꯥꯏꯊꯔꯛꯂꯕ ꯑꯩꯒꯤ ꯏꯆꯦꯜꯁꯦ ꯏꯊꯤꯡꯕꯒꯨꯝ ꯄꯟꯊꯤꯡꯕꯒꯨꯝ ꯊꯤꯡꯕ ꯇꯥꯔꯕ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯅꯤꯃꯛꯇ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅꯔꯔꯣꯏ ꯂꯩꯕꯥꯛ ꯇꯣꯔꯥ ꯇꯨꯒꯅꯤ ꯅꯤꯡꯊꯧ ꯃꯐꯝ ꯇꯥꯒꯅꯤ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯑꯁꯤꯗ ꯂꯩꯅꯥ ꯇꯤꯟꯅꯥꯅ ꯅꯃꯨ ꯄꯨꯟꯁꯤ ꯃꯥꯡꯂꯅꯤ ꯁꯥꯔꯣꯏ ꯂꯥꯂꯣꯏ ꯃꯇꯤꯡ ꯐꯨꯗꯣꯛꯂꯅꯤ ꯃꯍꯤꯛ ꯃꯇꯥꯏ ꯃꯌꯥ ꯀꯜꯂꯅꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯅꯃꯨ ꯄꯨꯟꯁꯤ ꯀꯗꯣꯝꯗꯅꯣ ꯁꯅꯥ ꯂꯣꯛꯆꯥꯎ ꯑꯩꯒꯤ ꯏꯔꯥꯏꯕ ꯆꯤꯡꯎ ꯂꯩꯌꯥꯝ ꯄꯨꯝꯕꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯂꯦ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯑꯋꯥ ꯏꯄꯥꯎꯈꯣꯜ ꯇꯥꯔꯒ ꯑꯇꯩ ꯆꯤꯡꯎ ꯂꯥꯏꯁꯤꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯂꯥꯏꯖꯠ ꯏꯔꯣꯡ ꯑꯍꯨꯝꯗ ꯂꯦꯞ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏꯗꯨꯅ ꯃꯈꯨꯠꯇ ꯇꯧꯗ꯭ꯔꯤ ꯑꯃ ꯄꯥꯏ ꯍꯧꯅ ꯑꯍꯤꯡ ꯑꯗꯨꯗ ꯈꯣꯡꯂꯛꯏ ꯇꯧꯗ꯭ꯔꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯃꯦꯡꯂꯕ ꯃꯈꯣꯜꯅ ꯁꯟꯗꯣꯛꯏ ꯃꯈꯣꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯇꯣꯞ ꯇꯣꯞꯄ ꯅꯨꯡꯁꯤꯔꯕ ꯏꯊꯛ ꯏꯄꯣꯝ ꯑꯃ ꯁꯥꯒꯣꯟꯅꯔꯤ ꯇꯧꯗ꯭ꯔꯤꯗꯨ ꯈꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏꯗꯨꯅ ꯄꯦꯅꯥꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯄ ꯇꯤꯡꯇꯩ ꯂꯥꯗꯨ ꯄꯥꯏꯔꯒ ꯄꯦꯅꯥ ꯁꯥꯃꯩ ꯂꯦꯟꯕꯗꯧꯅ ꯂꯦꯜꯂꯛꯂꯦ ꯑꯁꯨꯝꯅ ꯇꯤꯡꯇꯩ ꯂꯥꯗꯨꯒꯤ ꯁꯥꯃꯩꯗꯨꯅ ꯂꯦꯜꯂꯛꯄꯗ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯊꯣꯛꯂꯛꯄꯗ ꯂꯝꯗꯨꯗ ꯂꯩꯕ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯖꯤꯡꯇꯥꯏ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯁꯨ ꯏꯔꯣꯏ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏꯗꯨꯅ ꯇꯤꯡꯇꯩ ꯂꯥ ꯀꯧꯕꯗꯨ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥ ꯏꯁꯩ ꯁꯛꯇꯨꯅ ꯄꯨꯟꯅ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯗ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯅ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯍꯤ ꯍꯣꯜꯂꯛꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯛꯂꯛꯏ ꯍꯣ ꯖꯤꯡꯇꯥꯏ ꯃꯁꯤꯡꯂꯥ ꯍꯣ ꯖꯤꯡꯇꯥꯏ ꯃꯁꯤꯡꯂꯥ ꯇꯔꯥ ꯇꯥ ꯆꯦꯛꯂꯦꯟ ꯉꯥꯅꯩꯌꯥ ꯑꯣ ꯆꯦꯛꯂꯦꯟ ꯉꯥꯅꯩꯌꯥ ꯅꯕꯥꯅꯥ ꯕꯥꯠꯈꯣꯂꯣꯕꯩꯌꯥ ꯖꯤꯡꯇꯥꯏ ꯃꯁꯤꯡꯂꯥ ꯇꯦꯛꯃꯥꯏ ꯇꯩ ꯐꯅꯤꯡ ꯊꯥꯏ ꯍꯩꯌꯥ ꯍꯦ ꯑꯖꯛ ꯃꯊꯥ ꯈꯔꯣꯏ ꯍꯨꯏ ꯆꯥꯡꯈꯣꯝ ꯉꯥꯕꯩꯌꯥ ꯁꯤꯅꯤꯡꯉꯩ ꯉꯥꯂꯩ ꯇꯨꯡꯁꯣꯡꯒꯦ ꯍꯦ ꯈꯔꯣꯏ ꯍꯨꯏ ꯐꯨꯡꯒꯤ ꯀꯕꯣꯂꯥꯡ ꯃꯟꯔꯤꯡ ꯑꯩꯅ ꯁꯥꯏ ꯁꯩꯇꯥꯡ ꯄꯨꯡ ꯕꯍꯩꯌꯣ ꯍꯦ ꯕꯍꯩꯌꯣ ꯁꯩꯊꯥꯡ ꯄꯨꯡ ꯉꯆꯥꯟ ꯁꯩ ꯑꯖꯥꯊꯌꯥ ꯁꯤꯡꯈꯣꯝ ꯁꯨꯃꯤꯇꯣ ꯍꯦ ꯀꯕꯣꯂꯥꯡ ꯊꯩ ꯀꯥꯈꯨꯏ ꯃꯤꯒꯥ ꯑꯁꯤ ꯍꯥꯏꯔꯒ ꯖꯤꯡꯇꯥꯏ ꯆꯤꯡꯁꯥ ꯅꯥꯄꯣꯝꯗꯒꯤ ꯋꯥꯒꯩ ꯍꯤ ꯇꯣꯡꯗꯨꯅ ꯏꯔꯩ ꯏꯔꯥꯎ ꯈꯨꯟ ꯀꯟꯕ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯂꯥꯏꯁꯤꯡꯁꯤꯅ ꯈꯨꯟꯗꯤꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯏ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯋꯥꯒꯩ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯏꯔꯣꯜꯅꯨꯡꯗꯨꯗ ꯌꯧꯔꯛꯂꯦ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯥꯏꯁꯤꯡꯗꯨꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯗ ꯁꯔꯨꯛ ꯌꯥꯔꯔꯦ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯕꯨ ꯏꯊꯤꯡꯂꯨꯒꯅꯤ ꯄꯟꯊꯤꯡꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯃꯨ ꯇꯥꯏꯕꯪꯁꯤꯡꯁꯦ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯁꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯦꯈꯥꯏ ꯊꯦꯡꯒꯥꯏ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯩ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯋꯥ ꯈꯟꯅꯩ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯍꯟꯅꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯈꯨꯟꯗꯨꯗ ꯂꯩꯕꯤ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯁꯪꯒ꯭ꯔꯤꯂꯥꯗꯣ ꯃꯝꯂꯤꯉꯩ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯕꯗ ꯃꯔꯤꯡꯒꯤ ꯌꯦꯟꯗꯤ ꯐꯩꯖꯥꯎꯕ ꯑꯃꯨꯕ ꯌꯦꯟꯗꯤ ꯀꯁꯥ ꯌꯦꯟꯒꯤ ꯌꯦꯟꯂꯝ ꯇꯔꯦꯠꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯈꯣꯡꯂꯦ
ꯁꯪꯒ꯭ꯔꯤꯂꯥ ꯋꯥꯡꯒꯣꯟ ꯑꯃꯗꯤ ꯁꯅꯥꯔꯩꯒ ꯂꯨꯅ ꯇꯤꯟꯅꯩ ꯁꯪꯒ꯭ꯔꯤꯂꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤ ꯃꯗꯧꯅ ꯌꯣꯛꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯅ ꯁꯩꯇꯥꯡꯄꯨꯡ ꯅꯤꯡꯉꯣꯜꯅꯤ ꯅꯍꯥꯟꯒꯩ ꯍꯧꯒꯠꯄ ꯃꯇꯝꯗꯒꯤ ꯉꯁꯤꯅ ꯈꯔ ꯍꯦꯟꯅ ꯉꯟꯅ ꯍꯧꯒꯠꯂꯦ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯗꯣꯛꯂꯒ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯤ ꯑꯗꯨꯒ ꯅꯨꯡꯒꯤ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩꯔꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯁꯨꯝꯖꯤꯜꯂꯒ ꯊꯛꯏ ꯃꯗꯨ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤꯁꯨ ꯃꯉꯣꯟꯗ ꯏꯌꯣꯡ ꯃꯆꯥ ꯐꯤ ꯁꯥꯅꯕ ꯊꯝꯃꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯎꯃꯩ ꯄꯣꯗꯣꯟꯒꯤ ꯃꯉꯥꯜꯗꯨꯗ ꯈꯔꯣꯏꯕꯤ ꯀꯧꯕ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯅꯕ ꯆꯔꯩ ꯐꯤ ꯑꯗꯨ ꯁꯥꯔꯦ ꯆꯔꯩ ꯐꯤꯗꯨ ꯁꯥꯅ ꯁꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯁꯤꯗꯤ ꯉꯟꯇꯥ ꯐꯤ ꯁꯥꯕ ꯂꯣꯏꯔꯒ ꯎꯈ꯭ꯔꯨꯜ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯌꯣꯟꯕ ꯇꯥꯏ ꯑꯗꯨꯅ ꯉꯟꯇꯥꯅ ꯉꯁꯤ ꯃꯥꯅ ꯍꯧꯒꯠꯂꯤꯕ ꯐꯤꯁꯤ ꯌꯣꯜꯂꯒ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯃꯗꯧꯒꯤ ꯍꯤꯗꯥꯛ ꯂꯩꯒꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯔꯩ ꯐꯤ ꯁꯥꯔꯤꯉꯩ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯌꯨꯛꯀꯤ ꯆꯔꯩ ꯐꯤ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯔꯦ ꯉꯟꯇꯥꯅ ꯂꯣꯏꯔꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯉꯤ ꯑꯁꯨꯝꯅ ꯃꯥ ꯏꯌꯣꯡ ꯑꯗꯨꯗ ꯆꯔꯩ ꯐꯤ ꯁꯥꯔꯤꯉꯩ ꯑꯇꯤꯌꯥꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜ ꯎꯔꯦ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯂꯩꯄꯨꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯅꯣꯕꯥꯞ ꯍꯧꯕ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯁꯪꯒ꯭ꯔꯤꯂꯥ ꯎꯔꯦ ꯅꯣꯡꯊꯥꯡ ꯍꯦꯛ ꯀꯨꯞꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯏ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯍꯦꯛ ꯃꯝꯁꯤꯟꯈ꯭ꯔꯒꯅ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯒꯦ ꯍꯥꯏꯕꯗꯤ ꯐꯪꯂꯝꯗꯦ ꯑꯇꯤꯌꯥꯗ ꯀꯔꯤꯒꯨꯝꯕꯗ ꯂꯥꯞꯇꯛꯅ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯂꯧ ꯂꯣꯛꯅꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯂꯕꯗꯤ ꯐꯧꯁꯤꯡꯁꯦ ꯂꯣꯛꯄ ꯌꯥꯔꯔꯣꯏ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯋꯥꯗꯕ ꯉꯝꯗꯦ ꯅꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯁꯪꯒ꯭ꯔꯤꯂꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯃꯐꯩ ꯁꯣꯛꯏ ꯁꯪꯒ꯭ꯔꯤꯂꯥꯅ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯇꯨꯃꯤꯟ ꯅꯣꯕꯥꯞ ꯃꯈꯣꯡꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯣ ꯑꯁꯨꯛ ꯉꯟꯅ ꯃꯤꯒꯤ ꯀꯣꯟꯊꯣꯡꯁꯤꯗ ꯏꯇꯥ ꯋꯥꯡꯒꯣꯟ ꯑꯣꯏꯔ ꯖꯥꯠꯂꯥ ꯏꯇꯥꯁꯨ ꯃꯥꯟꯒꯦ ꯇꯧꯏ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯌꯨꯛ ꯉꯟꯇꯥ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏ ꯃꯇꯝꯗ ꯍꯦꯛ ꯍꯦꯛ ꯆꯔꯩ ꯐꯤꯁꯥ ꯇꯝꯃꯤ ꯈꯪꯕꯗꯒꯤ ꯂꯥꯛꯅꯕ ꯂꯥꯛꯂꯤꯕꯔꯥ ꯑꯁꯨꯝꯅ ꯁꯪꯒ꯭ꯔꯤꯂꯥ ꯃꯆꯤꯟꯗ ꯃꯔꯣꯜ ꯅꯥꯏꯔꯦ ꯅꯣꯡꯊꯥꯡꯗꯨꯁꯨ ꯑꯗꯨꯃꯛ ꯀꯨꯄꯦꯠ ꯀꯥꯄꯦꯠ ꯀꯨꯞꯂꯦ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨ ꯍꯧꯅ ꯍꯧꯅ ꯅꯣꯕꯥꯞ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯃꯊꯟꯇ ꯁꯤꯊ ꯁꯤꯊ ꯅꯣꯛꯏ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯨꯄꯤꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯅꯤꯜꯂꯤ ꯑꯁꯨꯝꯅ ꯅꯣꯛꯄꯗꯨ ꯇꯥꯔꯒ ꯁꯪꯒ꯭ꯔꯤꯂꯥ ꯃꯗꯧꯅ ꯍꯥꯏꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯒꯨꯝꯕ ꯈꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯃꯈꯣꯏꯒꯤ ꯅꯣꯕꯥꯞ ꯃꯈꯣꯡꯗꯨꯗ ꯂꯩꯄꯨꯡ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯈꯦꯡꯅ ꯈꯦꯡꯅ ꯑꯃꯝ ꯃꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏꯗ ꯅꯣꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯅꯣꯛꯄ ꯇꯥꯔꯕꯗꯤ ꯈꯨꯟꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯒꯅꯤ ꯁꯪꯒ꯭ꯔꯤꯂꯥ ꯅꯣꯕꯥꯞ ꯃꯈꯣꯡꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯨꯟꯁꯤꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯃꯝꯂꯝꯕꯗꯒꯤ ꯅꯣꯡꯁꯨ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯔꯦꯁꯅ ꯇꯤꯝꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒ ꯃꯣꯏꯒꯤ ꯒꯥꯏꯗꯀꯤꯗꯃꯛ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕ ꯂꯨꯡꯖꯥꯎꯒ ꯂꯣꯏꯅꯅ ꯍꯦꯝꯖꯤꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯃꯔꯨ ꯍꯧꯔꯛꯐꯝ ꯇꯝꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯍꯥꯏꯊꯕ ꯂꯝꯕꯤꯒꯤ ꯑꯗꯣꯝꯗ ꯂꯥꯛꯑꯦ ꯈꯣꯡ ꯂꯝꯕꯤ ꯃꯔꯝ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯐꯥꯎ ꯊꯧꯖꯤꯟꯕ ꯐꯥꯎ ꯆꯟꯗꯦ ꯂꯨꯡꯖꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯝꯕꯤꯗꯨꯒꯤ ꯂꯝꯖꯤꯡ ꯃꯩꯉꯥꯜ ꯑꯣꯏꯗꯨꯅ ꯆꯠꯂꯦ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝ ꯍꯥꯏꯊꯕ ꯂꯝꯕꯤꯗꯨꯒꯤ ꯂꯝꯖꯥꯎꯗ ꯆꯠꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯊꯣꯛꯂꯤꯕ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯥꯁꯨ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯔꯝꯗ ꯂꯣꯠꯈ꯭ꯔꯦ ꯃꯁꯦꯛ ꯃꯉꯥꯜ ꯀꯥ ꯍꯦꯟꯅꯁꯨ ꯌꯦꯜꯂꯗ꯭ꯔꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠꯂꯦ ꯑꯇꯤꯌꯥꯁꯨ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯃꯃꯤꯗꯤ ꯎꯔꯝꯗꯦ ꯅꯣꯡꯗꯤ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯔꯤ ꯐꯖꯈ꯭ꯔꯕ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝꯗꯨꯁꯨ ꯄꯨꯛꯅꯤꯡ ꯍꯨꯀꯩ ꯐꯖꯩ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯗꯨꯒꯤ ꯅꯥꯀꯟꯗ ꯁꯅꯥ ꯂꯣꯛꯆꯥꯎ ꯄꯨꯕ ꯇꯨꯔꯦꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯦꯜꯂꯦ ꯅꯤꯡꯊꯤꯖꯕ ꯐꯖꯈ꯭ꯔꯕ ꯁꯛꯂꯣꯟ ꯄꯨꯕ ꯃꯍꯧꯁꯥꯒꯤ ꯅꯤꯡꯊꯤꯖꯕꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯅ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯗꯣ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯝꯃꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯃꯔꯨ ꯍꯧꯔꯛꯐꯝꯗꯣ ꯌꯧꯔꯦ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯅꯤꯡꯊꯤꯖꯕ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯇꯨꯔꯦꯜ ꯂꯥꯏꯖꯅ
इतक इपोम नायना चेले हेमजित्ती सिनरीदु उबदा ngawre हेमजितना वाह वंडरफुल पैराडाइज ऑन द अर्थ हाय तो सिनी नरेशना ओ तुरेलगी मरु हौरफम हायबदो सि ओइरे लुंजाउना माने वया मफम सिनी सना लोकचाउ तुरेल सिगी हौरफमने नरेशना याम फजे चिंगी याम्बा चिंगी नापोम खुफसजिदे मसिदगिनिको हौरकलिबा चिंगी नापोम हायथबा तानादिको तुरेल सिना मनिंग मखा तमना चेले लुंजाउना खुमे माने तुरेल सिदगी हौरकपने अदुपु तमदगी लाकपा ओजासिंग सिमतदी खंजिनबियो मफम असी लाइफम तिनफम यामना कनबा मफमने अदुना खरा हैसिंगना मफम सिदा खोंथासिको असुमना लुंजाउना चौराकपा नॉलेज अमा शेयर तवे तुरेल दुगी डिप ओनबा सोइल टेस्ट तौनबा स्टेप सिंगदो पाकेट हौरकले नरेश तुरेल हौरपम मपालदु चंगसिलगा तुरेल इसिंगदु खुजोक अमा सोकलगा इसिंगदुगी इनिल साफुदु येंगे हेक पाइबदा इसिंगदो इंगिंग लावे तुरेल इसिंगदो असुकी मतिक लुई तुरेल लाइजा इरोलुंगदगी नुंगपान मनुंगपाल फाउन उबा ngame इसिंग मनुंग अदुदा सक्तारिबा नुंगलक फाउना सानरिबा लेमले ngaसिंगदो लोइनोइ मयेक सिंगले इसिंगदुगी इरे इराव खोंदुदी साफु कन्ना अदुमा कन्ना चेले असुमना तरिंगे तंजा अदुदा तुरेल दुगी अरु ओथेन येंगलिबा टेक्नीशियन अमा मखोंग अदु सिट नांथदुना खुदग अदुदा तुरेल दुदा तासिले जबुक लाउबा मखोल अदु ताबदा मयामदो महे महे मागी मथौ सुनरमदगी येंगथोरे महे महे लाउने इसिंगदा तासिनख्रे तुरेल दा तासिनखिबा नुपादो मपालम कंपनी टेक्नीशियन अमने नन मणिपुरी अमने अदुना खुजिन खुनांग तोक्ता इसिंगदा तासिनख्रबसु मा इरोइबे मसा मतंदा इरोइदुना लेराइ मपालदु तमना काखना बोनरे अतै सिंगदुनसु चेंसिलगा माबु कन्ना बोनरे अदुबु पागे कनबदि ngamde इसिंगदुगी इरे इराव खोंदुसु तमना तमना कंचिन बोनरे लुंजाउनदी ngasa हाइजखिबे मफमसिदा सेक्शन खोंग थांगछि लाइफम तिनफम कले अदुबु थौसा वसादबा मुक्सु नते मियोइबगी सोइबा हाइबसिदि तंबा ngamde खुजिन खुनान दोक्ता इसिंग अदुदा तासिनखिबने लुंजाउदी मसादो तुख्या खोक सुंबा होरे मसादा नुपासी कन्बा ngamloidबगी ममी मुरे अदुबु मागी मरमने माना हाना मांग थारगा कन्ना होनरे खंगौदना नुपादुगी मतौदो येंबा ngamद्रदुना लाकमिनबसिंगी मरक्तुदगी नुपा मसु मसा कंजबा ngamदबा निपादुबु कन्नबा इसिंगदुदा चोंथकी असुमने नुपादुना चोंथकीबगा ngasai wai atiada nong mangbi mami uramuda hauchikti thingba ngamdana atiadagi maikei salai khangdana nongju laichabi thadana jam jam ju tharakle turel maru horophong oire hauchikti thingba ngamde miyoibena khangam ungamdaba top topa akiba saglolama langba horgle इसिंग अदो चिंगदगी का हेन चुमसिलकपना हौजिक्ति हान चेलंबा इसिंग इमाइदो तमना तमना वांखले इसिंग सिगी मखोल इरे इराव खोलना लयाई वांग वांगदो निनबा होरगले लुंजाव थमोइदा खले सना लोकचाव तुरे लाइरेंबी सावरे मिटोप संगबा यादबा मफम सिदा अतोप लमदगी लाकबा मिटोप मियानजासिंग पुसिलुबना असाव खांबी मैबु हौर माले हे सना लोकचाव लाइरेंबी मा असाव खांबी मै मुतपीरो असी खलदना पुनिंग सोले महक मसागे सोइबा मसु उरे मफम सिदा लाकु मतमदा लमसिबु कोलेबा लाइसिगिनी हाइदना हई लयमता तमौथ्रे मदुन ओइरा चाल खले लुंजाउना मयाम सिंगदु यिंगनुना लाउरे तुरेल से अते तुरेल का मानतबने मागी चेलती चाउखे मनिंग पिकने चेनगे मनिंगनी मागीदी नोंगसिना लेपलाइतना चुरकलदी सोइदना खुदोंगथिबा नंगनिये खरा तोंगबा कंफा लाइराइगी खरा रापा मफमदा काबियो नरेश हेमजित कोकसाई मखोय नि नतना लाइराइदुदगी चेंखत चिकदा करी तौगदबनो खंगथे
इसिंग मनुंगदुदना अनि लेरि इरे इराव खोल कलकपना हौजिक्ति अमन अमबु कनगद्रा हायरगा इसिंग दुगी मरेपतो नुपा अनि दुगी मख्वांग हेलकले अकीबगी मसकने इसिंग दुना जरा जरा हेंकलकपना खौरी मपादो अमुक यौसिलकले इसिंग दुना हौजिक्ति तुरेल मनुंगदा लेरिबु नुपा अनि दुगी खौरी लागतुना मखोंग मुकुतसिंगदो इरोयबा ngamlaktre ipang pangthakibagum uri warina yasilga lebidongna tawe ire iraw khon kanba ising aduda ani do laksilakpana kaimta tarumdabado hojikti iraknaba horakle ani do karamda kansigi khanbada mayamdo awaba mani ire iduna ani do laksinkre team gi leader oriba naresh do ningamdaba phawrakle mana team member singi leader oiduna mafam si yongnaba sangsilakpada magi asoiba laikibra ꯃꯍꯥꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯑꯣꯏꯅ ꯇꯧꯔꯤꯔꯥ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯂꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯍꯥꯛ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯔꯒ ꯑꯅꯤꯁꯤ ꯀꯜꯂꯨꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯟꯖꯥꯅꯩ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯨꯕꯗꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯐ꯭ꯔꯦꯛꯆꯔ ꯂꯩꯔꯨꯕꯅ ꯀꯌꯥꯗꯤ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏ ꯃꯁꯥꯗꯣ ꯑꯋꯥꯕ ꯑꯣꯏꯔꯦ ꯅꯣꯡꯁꯨ ꯇꯨꯔꯦꯜꯁꯨ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯅꯩ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯍꯥ ꯀꯥꯟꯅ ꯂꯥꯎꯅꯔꯦ ꯊꯋꯥꯏ ꯋꯥꯕꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯂꯥꯎ ꯈꯣꯡꯂꯦ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯑꯅꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯏ ꯑꯃꯔꯣꯝꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯏꯁꯤꯡ ꯑꯗꯨꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯃꯌꯥꯏ ꯆꯥꯃꯟꯈꯤꯕꯅꯤ ꯃꯔꯤꯜ ꯇꯦꯡꯈꯤꯕꯅꯤ ꯇꯨꯔꯦꯜꯁꯤꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯌꯥꯝꯕꯁꯤ ꯎꯕꯗ ꯃꯌꯥꯝꯗꯤ ꯃꯌꯥ ꯀꯥꯔꯦ ꯂꯨꯡꯖꯥꯍꯥꯎ ꯑꯃꯗꯤ ꯑꯇꯩ ꯈꯔꯅꯁꯨ ꯀꯟꯅꯕ ꯍꯥꯏꯗꯅ ꯊꯧꯔꯤ ꯑꯣꯏꯕ ꯌꯥꯕ ꯎꯔꯤ ꯋꯥꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯪꯊꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯤꯡꯈꯠꯄ ꯌꯥꯅꯕ ꯐꯤꯕꯝꯗ ꯁꯦꯝꯂꯦ ꯑꯗꯨꯕꯨ ꯁꯦꯝꯖꯩ ꯍꯥꯏꯕꯇꯅꯤ ꯉꯝꯗꯦ ꯅꯣꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯗꯣ ꯃꯄꯥꯜ ꯁꯥꯔꯒ ꯃꯍꯩ ꯌꯥꯟꯗꯅ ꯀꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯣꯠꯅꯖꯕ ꯑꯃꯗ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯅꯨꯄꯥ ꯑꯅꯤꯃꯛ ꯀꯟꯕ ꯉꯝꯗꯅ ꯏꯁꯤꯡ ꯏꯔꯦꯟ ꯏꯄꯥꯛ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕ ꯆꯪꯕ ꯇꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯅ इसिंग इरेदुना चेंथखरे तुरेल अदुसु इरे इराखोल अदुम कन्ना चेले नोंसु लेप्तुना चुई हांगबगी ममी उदे मखोय लेहौरिबसिंगदुदि कप्पा याव लावबा याव खोंगबा याव तुरेल दुगी इचेलदुना कदाय तानानिदो चेंथरंगदुना खंगदे लुंगजाहाउदे मथमोयद खले तुरेल लाइरंबी सावरे अदुनानिदो कैदुंगनुंदा हिंगलमरो तुरेलसिना निपा अनिदुगी याइबी थवाय अदु लौखरे अमुक हना अहिंगबो ओइना हलकलर नरेशु पुंगिंग सोंथकी ngasidi yan hana project si research horni khaluba khudima arembo oire magi igodo hurt tawe magi sinmi ani do thwai mangkhibagi saina khol oyore nareshna mayam singdo yengna haire aikhoi mafam sidagi ngasi lengarosi khongpham amada makhoi ni phangnaba thisi soidan phangani thaje amaromda turel ising sina hantharaklaba makhoi ni do halakini hemjina kainu tamo na haridubo adubu wado makha taba nangauti mayamana marak thalakinu haidana ingi tawre tabada oibe yaroidaba oithokpa suya yaroidaba wafamne mayamana harise nareshna lungjawbo makhoigi lakminaba maraktagi khara khundagi na khara neklaga mafam sida makhoibu phangnaba thibada mateng pangnaba amadi ahingsi mafam sida yaraknaba ten khandoklaga sem sana baire tawgodoi thabaksigi sen pigini haidin hairame lungjaw nareshna haiba wado inba taki lungjaw mokhoi ani hum loina duna khuntan lai na khara nekle sana thangnaba phirol akangba changadaba bolam loina arrange tawduna turel horpham marudu tamna wagi sakaida processing do haptuna purakle hujikti matamgi khungleina hujikti nongsu tapthare ire iraw khun kana chelamba turel do hujikti mabuk mara tablase turel du yorokpada numidang waram haire ising adu da kumnaga chenthaki bani do thiba humba horakle adubu pakna di phanglamde maramdi turel dugi ichel do irong asuki matik yame kadomda ichel du na puduna chalamgani habesu kana swaiba ngamde amuk ha pung khara nong adu hangluru mato hanagi phibamda kanna muk churakle mai ten khalibaduda sangsillaga sedang phamlawi naresh do
ꯋꯥꯈꯜꯅ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯎꯡꯉꯤ ꯃꯃꯤꯠꯇ ꯉꯁꯥꯏ ꯆꯦꯟꯊꯈ꯭ꯔꯕ ꯔꯥꯖ ꯑꯃꯗꯤ ꯁꯨꯔꯦꯁꯀꯤ ꯃꯥꯏꯊꯣꯡ ꯑꯅꯤꯗꯣ ꯑꯗꯨꯗ ꯎꯔꯦ ꯋꯥꯈꯜꯗ ꯈꯜꯂꯦ ꯃꯈꯣꯏꯗꯣ ꯀꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯃꯣꯏ ꯀꯗꯥꯏꯗꯅꯣ ꯑꯅꯤꯗꯣ ꯄꯜꯂꯒ ꯂꯩꯔꯝꯒꯅꯤ ꯅꯣꯡꯁꯤꯅ ꯍꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯒꯦ ꯅꯔꯦꯁꯀꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯔꯒ ꯍꯦꯝꯖꯤꯠꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯌꯥꯝꯕꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟꯅꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯒꯤ ꯗꯥꯝ ꯄ꯭ꯔꯣꯖꯦꯛ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯗ꯭ꯔꯤꯉꯩ ꯁꯣꯏꯗꯅ ꯀꯥꯏꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯃꯇꯝꯅꯗꯤ ꯊꯦꯡꯖꯤꯜꯂꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯦ ꯃꯩ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯏꯪꯒꯦ ꯃꯇꯤꯛ ꯆꯥꯕ ꯑꯔꯨꯝꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠ ꯆꯥꯗꯨꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗꯨꯒꯤ ꯇꯨꯔꯦꯜ ꯍꯧꯔꯛꯐꯝꯒꯤ ꯏꯪꯈ꯭ꯔꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯗ ꯈꯥꯡꯂꯤ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯥꯛꯃꯤꯟꯅꯔꯤꯕ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯣ ꯑꯇꯩꯁꯤꯡꯗꯨꯁꯨ ꯑꯅꯤꯅ ꯏꯁꯤꯡꯗ ꯆꯦꯟꯊꯈꯤꯕꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯣꯡꯁꯤꯅ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯤꯡ ꯇꯥꯍꯜꯂꯦ ꯂꯨꯡꯖꯥꯎꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯁꯨ ꯂꯩ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗ ꯍꯩꯊꯥ ꯂꯩꯇꯥꯒꯤ ꯋꯥꯐꯝ ꯆꯔꯥꯡꯅꯔꯤꯉꯩꯗ ꯍꯧꯗꯣꯛꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗ ꯈꯨꯟꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯑꯃ ꯈꯨꯜꯂꯥꯛꯄꯒꯤꯗ ꯗꯥꯝ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯃꯤꯇꯤꯡ ꯂꯩꯕꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯌꯥꯎꯈꯤꯕꯅ ꯑꯇꯩ ꯑꯃꯠꯇꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯈꯤꯗꯕꯅꯤ ꯃꯍꯥꯛ ꯃꯊꯟꯇ ꯑꯇꯇꯥꯏ ꯑꯣꯏꯗꯨꯅ ꯃꯌꯥꯝꯁꯤꯒꯤ ꯒꯥꯏꯗ ꯇꯧꯗꯨꯅ ꯃꯐꯝꯁꯤ ꯌꯧꯅꯕ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛ ꯃꯈꯨꯠꯇ ꯎꯆꯦꯛ ꯀꯥꯞꯅꯕ ꯏꯌꯥꯔ ꯔꯥꯏꯐꯜꯗꯨ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯅꯣꯡꯖꯨꯁꯤꯗ ꯇꯨꯔꯦꯜꯗ ꯊꯤꯔꯨꯒꯗꯕꯁꯨ ꯃꯐꯝꯁꯤ ꯇꯤꯟ ꯀꯥꯡ ꯂꯤꯟ ꯃꯔꯥꯡ ꯀꯥꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯃꯤꯟ ꯍꯦꯛ ꯐꯪꯕꯗ ꯎꯗ ꯅꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯣꯞ ꯂꯩꯃꯥꯏꯗ ꯀꯦꯜꯂꯛꯂꯒ ꯃꯗꯨꯅ ꯃꯤꯑꯣꯏꯕꯗ ꯄꯤꯒꯗꯕ ꯑꯌꯦꯠ ꯑꯄꯟ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯗꯣ ꯈꯜꯂꯨꯕꯗ ꯇꯟꯕꯅꯤ ꯑꯁꯤꯅ ꯂꯨꯡꯖꯥꯎ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ ꯃꯩ ꯇꯨꯃꯤꯟ ꯂꯩꯅꯤ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯇꯟꯊꯥꯗꯨ ꯇꯥꯅ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯍꯧꯖꯤꯛꯇꯤ ꯑꯅꯛꯄ ꯑꯔꯥꯞꯄ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯂꯝꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯐꯝꯁꯤꯗ ꯑꯊꯦꯡꯕꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯤꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯑꯣꯝꯁꯨ ꯂꯩ ꯁꯑꯣꯝꯁꯨ ꯍꯦꯛ ꯁꯪꯒꯨ ꯁꯪꯒꯣꯡꯅꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯏ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ ꯅꯣꯡꯗꯤ ꯂꯦꯞꯄꯒꯤ ꯃꯃꯤꯗꯤ ꯎꯔꯝꯗꯦ ꯃꯌꯥꯝꯗꯁꯨ ꯅꯣꯡ ꯆꯨꯕꯗꯨꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏ ꯇꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯤꯁꯅꯥꯁꯤꯡꯗꯣ ꯇꯞꯅ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯇꯨꯝꯅ ꯍꯤꯞꯅꯔꯕ ꯃꯇꯝꯁꯤꯗ ꯈꯩꯔꯣꯏ ꯁꯥꯕꯧ ꯈꯔꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯏ ꯂꯨꯡꯖꯥꯎꯅ ꯂꯩꯔꯤꯕ ꯇꯦꯟꯗꯨꯒꯤ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯍꯥꯏꯕꯗꯤ ꯁꯥ ꯀꯩ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯃꯤꯟ ꯃꯁꯥꯗ ꯐꯪꯕ ꯍꯧꯔꯛꯏ ꯂꯨꯡꯖꯥꯎ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯂꯨꯔꯕꯅꯤ ꯅꯣꯡ ꯑꯗꯨꯗ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯨ ꯁꯤꯡꯂꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯗ ꯑꯃꯔꯣꯝꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯌꯥꯔ ꯔꯥꯏꯐꯜꯗꯣ ꯆꯦꯛꯁꯤꯟꯅ ꯄꯥꯏ ꯃꯍꯥꯛ ꯇꯦꯟꯗꯨꯒꯤ ꯑꯍꯣꯕ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯄ ꯀꯩ ꯑꯃ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯒꯤ ꯃꯃꯤꯠꯇꯣ ꯏꯔꯪ ꯂꯪꯅ ꯑꯃꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯀꯩꯗꯣ ꯃꯁꯣꯡ ꯐꯜꯂꯦ ꯑꯗꯥꯏ ꯑꯅꯛꯄꯗꯨꯗ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯂꯨꯡꯖꯥꯎ ꯀꯩ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯑꯗꯨ ꯐꯪꯂꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯈꯧꯇꯞꯆꯩ ꯀꯩꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ ꯃꯈꯣꯏꯗ ꯂꯟꯗꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯃꯈꯣꯏ ꯑꯇꯩꯁꯨ ꯐꯅ ꯌꯥꯝꯃꯤ ꯀꯥ ꯍꯦꯟꯅ ꯀꯩꯁꯤꯗ ꯀꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯇꯩ ꯃꯥꯒ ꯇꯦꯟꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯁꯦ ꯇꯨꯝꯕ ꯍꯧꯗꯣꯛꯂꯁꯤꯔ ꯑꯃꯨꯛꯁꯨ ꯃꯈꯜꯂꯤ ꯋꯥꯈꯜ ꯃꯐꯥꯡꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯗꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯈꯜꯂꯤꯕꯗꯣ ꯃꯐꯥꯡ ꯈꯟꯕ ꯋꯥꯈꯜ ꯃꯔꯛ ꯑꯗꯨꯗ ꯀꯩꯗꯨꯅ ꯑꯃꯨꯛ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯀꯩꯁꯤꯅ ꯆꯨꯝꯅꯒꯤ ꯀꯩ ꯑꯃ ꯑꯣꯏꯔꯝꯃꯕꯗꯤ ꯐꯩ ꯀꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩ ꯑꯃꯗꯣ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯅꯥꯌꯥꯛꯇꯤ ꯀꯣꯛꯇꯨ ꯁꯥꯏ ꯃꯔꯝꯗꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯁꯤꯗ ꯃꯤ ꯅꯣꯟꯕ ꯀꯩꯁꯨ ꯂꯩ ꯃꯈꯣꯏꯁꯨ ꯀꯩ ꯑꯃꯒꯤ ꯁꯥꯖꯠꯇꯨ ꯆꯠꯂꯦ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯃꯤ ꯅꯣꯟꯕ ꯀꯩꯁꯤꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯔꯒ ꯑꯣꯟꯕ ꯀꯩꯅꯤ ꯀꯩꯁꯤꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯨꯝꯅꯒꯤ ꯀꯩꯒ ꯆꯞ ꯃꯥꯟꯅꯅ ꯀꯣꯏꯅ ꯆꯛꯇꯥꯕ ꯑꯃꯗꯤ ꯊꯤꯕ ꯆꯠꯂꯦ ꯆꯨꯝꯅꯒꯤ ꯀꯩ ꯑꯣꯏꯔꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨꯕꯗ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤꯅ ꯑꯣꯟꯕ ꯀꯩꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏ ꯑꯃ ꯍꯦꯛ ꯀꯥꯞꯂꯨꯕ ꯃꯇꯝꯗ ꯀꯩꯁꯤꯅ ꯁꯣꯏꯕꯗꯒꯤ ꯁꯤꯔꯕꯗꯤ ꯃꯥꯒꯤ ꯃꯄꯥꯡ ꯑꯗꯨꯅ ꯀꯩꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯈꯨꯗꯨꯡ ꯂꯤꯔꯛꯏ ꯑꯗꯨꯒ ꯃꯄꯥꯡ ꯀꯥꯞꯂꯤꯕ ꯃꯤꯁꯛꯇꯨꯗ ꯅꯠꯇꯅ ꯈꯨꯟ ꯄꯨꯝꯕ ꯁꯔꯥꯛ ꯇꯝꯗꯨꯅ
ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯦ ꯑꯗꯨꯅ ꯃꯤꯅ ꯑꯣꯟꯕ ꯀꯩꯁꯤ ꯍꯥꯠꯄꯗ ꯂꯨꯏ ꯃꯔꯝ ꯑꯁꯤꯅ ꯂꯨꯡꯖꯥꯎꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯄꯨꯟꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯔꯦ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤ ꯑꯃ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯀꯩ ꯑꯣꯟꯕ ꯉꯝꯕꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯗꯦ ꯂꯣꯟ ꯑꯔꯣꯟꯕꯁꯦ ꯉꯥꯛꯇꯨꯅ ꯆꯠꯂꯦ ꯀꯅꯥꯅꯁꯨ ꯃꯥꯅ ꯑꯣꯟꯕꯅꯤ ꯑꯗꯨꯅ ꯑꯗꯥꯅ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯅꯗꯦ ꯃꯔꯝꯗꯤ ꯀꯩ ꯑꯣꯟꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯂꯨꯡꯖꯥꯎ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯧꯕꯤ ꯃꯤꯅꯨꯜ ꯍꯧꯂꯤ ꯋꯦꯠꯁꯣ ꯍꯥꯏꯕ ꯁꯥꯒꯩ ꯑꯍꯨꯝꯁꯤꯒꯤ ꯄꯤꯕꯥ ꯃꯈꯩꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯈꯨꯟꯗ ꯀꯩ ꯑꯣꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯅ ꯑꯣꯟꯕ ꯀꯩꯕꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯇꯦꯈꯨ ꯃꯌꯥꯕꯤ ꯍꯥꯏꯅ ꯀꯧꯏ ꯃꯤ ꯑꯃꯅ ꯀꯩ ꯑꯣꯟꯕꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥꯁꯦ ꯍꯩꯔꯕ ꯃꯇꯨꯡ ꯀꯩ ꯑꯃ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯑꯣꯟꯅꯕ ꯍꯣꯠꯅꯕꯗ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯆꯪꯉꯤ ꯏꯔꯥꯏ ꯂꯥꯏꯅ ꯀꯩ ꯍꯦꯛꯇ ꯑꯣꯜꯂꯨ ꯍꯥꯏꯔꯒ ꯑꯣꯟꯈꯤꯕꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯍꯧꯗꯣꯡꯗꯧꯅ ꯍꯥꯟꯅ ꯑꯣꯜꯂꯦ ꯍꯧꯗꯣꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯩꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯅ ꯇꯥꯔꯛꯈꯤꯕꯅꯤ ꯀꯩ ꯑꯣꯟꯕꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯂꯩꯋꯥ ꯁꯥꯟꯅꯔꯤꯕ ꯃꯤꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯒꯜꯂꯤ ꯌꯦꯡꯈꯤꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯅꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯥ ꯁꯟ ꯎꯕ ꯌꯥꯗꯦ ꯆꯣꯡꯁꯤꯜꯂꯒ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯏꯔꯣꯏꯗ ꯆꯣꯡꯁꯤꯜꯂꯒ ꯈꯨꯖꯤꯟꯅ ꯈꯣꯠꯄꯁꯨ ꯌꯥꯎꯏ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠꯇꯒꯤ ꯑꯗꯨ ꯈꯔ ꯇꯣꯈꯥꯏꯅ ꯇꯥꯒꯜꯂꯦ ꯇꯣꯉꯥꯟꯅ ꯇꯥꯏ ꯃꯤꯒꯤ ꯃꯆꯠꯇꯒꯤ ꯈꯔ ꯗꯨꯛ ꯅꯥꯊꯩ ꯑꯉꯥꯃꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯁꯨ ꯀꯩ ꯑꯣꯟꯕ ꯌꯥꯝꯅ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯒ ꯍꯧꯗꯣꯡꯗꯧꯅ ꯈꯣꯡꯕ ꯀꯩꯗꯧꯅ ꯉꯔꯪ ꯉꯪꯕꯁꯨ ꯌꯥꯎꯏ ꯌꯥꯎꯗꯕ ꯅꯠꯇꯦ ꯇꯣꯞ ꯇꯣꯞꯄ ꯁꯥꯖꯠꯅꯤ ꯀꯩꯅ ꯑꯣꯟꯕ ꯃꯤ ꯑꯌꯥꯝꯕ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯄꯥꯛꯇꯛꯅꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯏ ꯑꯗꯨꯅ ꯁꯥ ꯁꯟꯒꯤ ꯃꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯁꯨꯝ ꯇꯥꯁꯤꯜꯂꯛꯑꯦ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯅ ꯄꯤꯛ ꯊꯜꯂꯕ ꯎꯃꯪ ꯑꯗꯨꯗ ꯋꯥꯈꯜꯅꯕꯨ ꯈꯟꯖꯤꯟꯕ ꯍꯧꯔꯨꯕꯗꯤ ꯍꯥꯂꯦꯡꯕ ꯂꯩꯇꯦ ꯑꯀꯤꯕ ꯃꯥꯒꯤ ꯃꯤꯅ ꯀꯩ ꯑꯣꯟꯕꯒꯤ ꯋꯥꯔꯤ ꯂꯨꯡꯖꯥꯎꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯃꯪꯂꯝꯆꯠꯇ ꯂꯤꯕꯗ ꯇꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯄꯨꯅ ꯂꯤꯔꯝꯕꯗꯣ ꯃꯁꯥꯒꯤ ꯆꯍꯤ 18ꯗꯒꯤ ꯍꯧꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯐꯥꯎ ꯀꯩ ꯑꯣꯟꯕ ꯉꯝꯕꯒꯤ ꯋꯥꯔꯤ ꯑꯁꯤꯇꯁꯨ ꯅꯠꯇꯦ ꯃꯤ ꯈꯔꯗꯤ ꯀꯩꯗ ꯅꯠꯇꯅ ꯂꯤꯟ ꯑꯃꯗꯤ ꯌꯣꯡ ꯐꯥꯎꯕ ꯑꯣꯟꯕ ꯉꯝꯕꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯊꯤꯅ ꯍꯩꯕ ꯌꯥꯎꯏ ꯃꯤꯅ ꯀꯩ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡ ꯀꯩꯗꯒꯤ ꯃꯤ ꯑꯣꯜꯂꯛꯄ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯦꯠꯅ ꯈꯥꯏꯅꯕꯗꯧꯅ ꯋꯥꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯩꯗꯨꯅ ꯃꯥꯒꯤ ꯇꯦꯟ ꯃꯌꯥꯗꯨꯗ ꯉꯔꯪ ꯉꯪꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯀꯔꯤꯒꯨꯝꯕ ꯇꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯀꯩꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯟꯅ ꯀꯥꯔꯤ ꯀꯩꯁꯤꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥ ꯀꯩꯁꯤꯒꯤ ꯈꯌꯥꯠꯇ ꯇꯥꯔꯗꯤ ꯈꯜꯂꯤ ꯃꯁꯥꯗꯨ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛꯇꯤ ꯃꯥ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯂꯦ ꯀꯔꯤꯒꯨꯝꯕ ꯀꯩꯁꯤꯅ ꯃꯥꯕꯨ ꯁꯔꯥꯛ ꯇꯝꯒꯦ ꯍꯣꯠꯅꯔꯕꯗꯤ ꯆꯨꯝꯅꯒꯤ ꯀꯩ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯑꯣꯟꯕ ꯀꯩ ꯑꯣꯏꯒꯦꯔꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯆꯥꯟꯅꯅ ꯀꯩꯁꯤ ꯍꯥꯠꯂꯒꯦ ꯑꯗꯨꯕꯨ ꯀꯩꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯦꯟ ꯃꯌꯥꯗꯨꯗ ꯉꯔꯪ ꯉꯪꯂꯝꯂꯒ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯗꯨꯅ ꯂꯥꯟꯗꯥꯕꯤꯔꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯑꯃꯝꯕꯗꯨꯗ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯅꯥꯊꯩꯈ꯭ꯔꯦ ꯀꯩ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯂꯨꯡꯖꯥꯎ ꯃꯁꯥꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ ꯅꯤꯡꯁꯥ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯨꯡ ꯇꯨꯡꯒꯤ ꯊꯧꯔꯥꯡ ꯇꯧꯕꯒꯅꯤ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯁꯩ ꯁꯛꯄ ꯉꯪꯕꯒꯤ ꯃꯑꯣꯡꯗ ꯊꯥ ꯊꯥ ꯊꯥꯕꯨꯡꯇꯣꯟ ꯅꯆꯥ ꯃꯣꯔꯥꯝꯕꯤ ꯄꯣꯕꯤꯒꯦ ꯄꯣꯕꯤ ꯁꯅꯝ ꯅꯝꯕꯤꯒꯦ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯍꯨꯏꯁꯦꯜ ꯈꯣꯡꯂꯛꯏ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯃꯨꯛ ꯂꯨꯡꯖꯥꯎꯗꯣ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ ꯂꯨꯡꯖꯥꯎꯅ ꯑꯣ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯃ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯍꯨꯏꯁꯦꯜꯁꯤꯅ ꯈꯣꯡꯉꯤꯁꯤꯅ ꯀꯅꯥꯔꯥ ꯑꯊꯦꯡꯕꯁꯤꯗ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯎꯃꯪꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄꯒꯤ ꯂꯩꯄꯤꯕ ꯑꯣꯏꯕ꯭ꯔꯥꯅꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯨꯡꯖꯥꯎ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯠꯇꯅ ꯍꯟꯖꯤꯟ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯈꯣꯡꯂꯤꯗꯣ ꯍꯥꯏꯗꯅ ꯇꯦꯟꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯧꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯀꯥꯞ ꯀꯥꯞꯄꯦ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ
asumna koyeng yeng tros light ti mangal duna taru taruba yenglu maikayda asumna koithan than dun yengli amamba duda nupi ma lepaga leibadu ure lungjawne kanara ne asuk thenglaba ahingki matam sida asongma napi marakta lepaga leirisibo kana ki masanu ne oi kanara amamba duda haitoi makong tuda tumil lepaga leirido nangra haujik numidang sida huisen khongbado asi haraga lungjaw nupi du tanaba kanna laurame adubu nupi dudi hoi mai haidana tumin tungon thoklaga leptuna leibna magi mamang dudi uba nate nupi dugi saktam dudi uba nate tungyan taba magi sawung sada amadi amuba samlang du natana atai karasu amamba duda mayik singna ude aduna ma nupi duda khutta paiba tros light to kapsile nupi dudi chap lepaga tumil le machi lengde lungjaw masipu kanarane mamai onthoklaga tumil lepaga leirisibo masibu kidra umang sida asi haidana mu lungjaw do nupi do kanano masak khangdadi khanglega habagi matago prap sangchile lungjaw na tamna nupi du ki manak tamna sangchile asumna magna sangchin ba hobuga nupi duna maning halaga lungjaw gi manakta khongphum ani muglai lungjaw chatlambadigi chap lepe ngayak ti gyan mangi maramdi nupi du khuchat lakchat maung matawdo lungjaw wakhal da khale kari ne ke sidi maung amani man hek lepaga nupi du su khongthang anira ahumlak thanglamlaga nupi du su lepkhri adumna nupi du leplamdaga thangnaba mikupta nupi do mamai phat leithore drop light mangal du mapa chanana nupi du gi mamai du kapsilure kapluba matam du dadi nupi du gi mai thongdo haujikti mayik singna ure mamit ani khakta panba nupi mo oirame mamit ani duna ngakshak ngangkai lauthok tuna sada khoi mongonda yengle lungjaw masa tu nikpa ma yaw ngasi mana uriba nupi se umang sig manungda leiba phatraba mahu puba thawai amane nupi du hek uba matamda khongpam ani hum handoklaga ma khudi thi duna tusel makhutta pairiba tros light tugi mangal duna nupi du gi mai thongda kapa di lepte nupi du sap leptuna tumil leirammadagi khangawduna tunghalaga mu chatpa hore khajik tagi lapthokibadongna tawe nupi duna adumna tunghanna chatpadu uraga lungjaw masa matanda wakhal tare ngasi mana uriba mamit tamak panbi tunghalaga chatpi nupi sigi mami tunghanbi kawe mayamna itatatana hainaba tunghanbi haiba umang sibu maning makha tamda panbi thawai phattaba nupi duni haiba ma khangle chahi chamagi mamangda nupi ama singchanba chatpada kaina chadun siki magi thawai sine tunghanbi haidun miyamna khangnaba horaki adubu khwaidagi ngakpa mana nupi sina kaina sarak tamduna yathong londuna sikiba mafamduda mi imta changba ngamlamde karigumba sangsiluba tarabde mafam aduda tunghalaga chatpa yade amuksu chatpa matamda kanala i haiduna tunghalaga yengba syade karigumba mafam sida tunghalaga yengluba tarabde mido yaibi thawai mangmana hale asigumba phatraba thawai sina mitmangda leptuna lerbada lungjaw kari tawgadam haifum khanglamde nupi sina mu mongonda kari torpa haiduna khale nupi sina mongonda muninglaga amuk haide nakhoi thabak thoram tawbada aigi mafamda atoy kai piraklaba aigi mafamda nakhoina semkat chaganabagi thabak hek pakhalaklaba nakhoi amta hingdre khangom ha na mangjongna wafam masi nakhoi gi nafamda thamba laklibade khangjilu karigumba aigi mafamsida hek lanchilaklaba nakhoi amta hingdre khangom asi haramnaga nupido mafamdudagi mangkhre lungjaw masado tu kyaw kyaw sung bahore mak amambaduda kuina panthaduna leitre prap ten khanduna leiba manungduda mak changsilakle aduga magi tumpham aduda changlaga mak tumthaba yadana ungduna le karino masado haipum khangde tawpham khangduna le kariguma dam sigi project sina nupi sigi mafam si yauna suksin kiba tarde kaidawbu khale aduna wakhalna phumangna duna mak tumthaba yadre asumna ahinga du hauki
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯗꯨ ꯅꯣꯡꯉꯥꯟꯕꯒꯤ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯍꯩ ꯃꯍꯩ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯆꯦꯟꯊꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯊꯤꯕ ꯐꯪꯅꯕ ꯅꯔꯦꯁꯅ ꯃꯈꯣꯏꯒꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯗꯣ ꯁꯤꯟꯗꯣꯛꯅꯩ ꯂꯨꯡꯖꯥꯎꯅ ꯄꯨꯔꯛꯄ ꯈꯨꯟꯒꯤ ꯅꯍꯥꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯂꯥꯛꯏ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯤ ꯍꯪꯀꯠꯅ ꯈꯛ ꯆꯦꯟꯗꯦ ꯃꯥꯒꯤ ꯏꯆꯦꯜꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯦꯟꯊꯔꯤ ꯇꯨꯔꯦꯜꯗꯨꯒꯤ ꯁꯥꯐꯨ ꯁꯥꯎꯝ ꯏꯆꯦꯜꯗꯨꯒꯤ ꯇꯣꯔꯩ ꯇꯨꯊꯨꯞ ꯇꯨꯡꯏꯟꯅ ꯊꯤꯕ ꯂꯥꯛꯂꯦ ꯍꯧꯅꯗꯨꯅ ꯏꯆꯦꯜꯁꯤꯒꯤ ꯏꯔꯩ ꯁꯥꯐꯨ ꯁꯥꯎꯝꯗꯤ ꯇꯞꯊꯈ꯭ꯔꯦ ꯉꯔꯥꯡꯗ ꯀꯜꯂꯝꯕ ꯏꯆꯦꯜꯗꯨꯒꯤ ꯏꯊꯛ ꯏꯔꯩꯅ ꯍꯟꯊꯈ꯭ꯔꯕꯗ ꯃꯈꯣꯏꯁꯤꯡꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯦꯟꯅ ꯆꯦꯜꯂꯦ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯖꯤꯡ ꯅꯨꯡꯒꯥꯏꯗꯨꯁꯨ ꯃꯃꯤꯠꯅ ꯎꯕ ꯐꯪꯂꯦ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯆꯦꯟꯊꯈꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯆꯦꯜꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯏꯆꯦꯜꯗꯨꯒꯤ ꯏꯔꯣꯜ ꯅꯨꯡꯗꯨꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯍꯧꯖꯤꯜꯂꯛꯄꯗ ꯏꯆꯦꯜꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯦꯝꯂꯩꯉꯥꯁꯤꯡꯗꯨꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯎꯕ ꯐꯪꯉꯤ ꯇꯨꯔꯦꯜꯗꯨꯒꯤ ꯇꯣꯔꯩ ꯇꯨꯊꯨꯞꯇꯨꯗ ꯃꯈꯣꯏꯁꯤꯡꯗꯣ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯣ ꯇꯨꯔꯦꯜ ꯃꯔꯨ ꯍꯧꯔꯛꯐꯝꯗꯒꯤ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯐꯠꯇꯕ ꯊꯋꯥꯏ ꯅꯨꯄꯤ ꯇꯨꯡꯍꯟꯕꯤ ꯍꯥꯏꯗꯨꯒꯤ ꯃꯤꯅ ꯆꯪꯕ ꯌꯥꯗꯕ ꯍꯪꯒꯣꯏꯕ ꯃꯐꯝꯅꯤ ꯃꯄꯥꯗꯨ ꯐꯥꯎꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗꯣ ꯐꯥꯎꯗꯨꯅ ꯆꯠꯂꯦ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯁꯤꯅ ꯁꯨꯛꯂꯕ ꯎꯃꯪꯗꯨ ꯐꯥꯎꯔꯒ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯦꯜꯂꯤ ꯇꯨꯔꯦꯜꯁꯤꯒꯤ ꯏꯆꯦꯜꯂꯛꯇ ꯆꯪꯁꯤꯜꯂꯒ ꯊꯤꯒꯗꯕꯗꯣ ꯑꯀꯤꯕ ꯐꯥꯎꯏ ꯏꯆꯦꯜꯁꯤꯒꯤ ꯏꯔꯩ ꯏꯄꯣꯝꯅ ꯄꯨꯁꯤꯟꯈꯤꯕꯁꯤꯅ ꯂꯨꯡꯖꯥꯎꯗꯤ ꯃꯄꯥꯁꯤ ꯐꯥꯎꯔꯒ ꯍꯛꯆꯥꯡ ꯑꯅꯤꯁꯤ ꯊꯤꯒꯅꯤ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯃꯌꯥꯝꯗꯨꯗ ꯃꯐꯝ ꯑꯗꯨ ꯐꯥꯎꯔꯒ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯀꯔꯝꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯗ ꯌꯥꯝ ꯂꯨꯅ ꯊꯣꯛꯑꯝꯃꯤ ꯃꯤꯔꯝꯗꯒꯤ ꯑꯃꯗꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯃꯈꯣꯏꯅꯗꯤ ꯂꯝꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯁꯤꯡꯒꯨꯜꯁꯤ ꯑꯃꯠꯇ ꯍꯦꯛ ꯊꯥꯖꯕꯤꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛ ꯑꯋꯥꯕ ꯑꯃꯅꯤ ꯂꯨꯡꯖꯥꯎꯗꯤ ꯈꯜꯂꯨꯕꯗ ꯀꯣꯛꯇꯨꯝ ꯉꯥꯎꯏ ꯒꯥꯏꯗ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯁꯤꯕꯨ ꯃꯥꯡꯅ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯂꯒ ꯐꯠꯇꯦ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯁꯤ ꯃꯥꯅ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯒꯗ꯭ꯔꯥ ꯆꯪꯂꯨꯔꯒꯅ ꯀꯔꯤ ꯊꯣꯛꯂꯕ ꯉꯔꯥꯡ ꯑꯍꯤꯡ ꯋꯥꯔꯅꯤꯡ ꯄꯤꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯑꯗꯨꯅ ꯃꯍꯥꯛ ꯈꯧꯇꯞ ꯆꯥꯔꯦ ꯃꯥꯒꯤ ꯃꯐꯝꯁꯤ ꯂꯥꯟꯁꯤꯜꯂꯒ ꯏꯁꯤꯡꯅ ꯆꯦꯟꯊꯈ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯊꯤꯕ ꯐꯪꯅꯕ ꯍꯣꯠꯅꯗꯣꯏꯁꯤ ꯈꯨꯟꯖꯥ ꯅꯥ ꯈꯔꯗꯤ ꯃꯄꯥꯗꯨ ꯌꯧꯕꯗ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯐꯝꯗꯨꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯤꯡꯂꯛꯂꯦ ꯃꯩ ꯃꯆꯤꯟꯗ ꯁꯣꯟꯅꯔꯦ ꯂꯨꯡꯖꯥꯎ ꯉꯝꯃꯣꯏꯇ ꯃꯄꯥꯁꯤ ꯐꯥꯎꯔꯒ ꯆꯠꯄꯗꯤ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯃꯔꯦꯜꯁꯤꯒꯤ ꯃꯄꯥ ꯐꯥꯎꯅ ꯂꯩꯔꯤꯕ ꯎꯃꯪꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯏꯔꯥꯏ ꯂꯥꯏꯕ ꯎꯃꯪꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯃꯁꯦꯜ ꯃꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯃꯔꯣꯟꯗ ꯃꯔꯩ ꯇꯧꯅꯔꯦ ꯁꯥꯎꯅꯔꯦ ꯂꯨꯡꯖꯥꯎꯅ ꯇꯞꯊꯅꯕ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ ꯑꯃꯅ ꯍꯥꯏ ꯑꯩꯈꯣꯏ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯦ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯒꯗꯕ ꯋꯥꯠꯂꯤꯌꯦ ꯑꯩꯈꯣꯏ ꯆꯠꯄꯤꯒꯦ ꯈꯨꯟ ꯌꯧꯅꯕ ꯃꯐꯝꯁꯤ ꯂꯥꯟꯁꯤꯜꯂꯒ ꯊꯋꯥꯏ ꯃꯥꯡꯗꯧ ꯁꯔꯨꯛ ꯃꯈꯣꯏꯁꯤꯡꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡꯗꯣ ꯇꯥꯔꯒ ꯅꯔꯦꯁ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯅꯔꯦꯁꯅ ꯀꯔꯤꯅꯣꯅꯦ ꯉꯥꯡꯅꯔꯤꯁꯤꯡꯗꯨꯕꯣ ꯂꯨꯡꯖꯥꯎꯅ ꯈꯨꯝꯃꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯎꯃꯪꯁꯦ ꯐꯥꯎꯗꯨꯅ ꯊꯤꯕ ꯆꯠꯄ ꯇꯜꯂꯤ ꯍꯥꯏꯕꯒꯤꯅꯤ ꯀꯩꯒꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯜꯂꯦ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯤꯗꯕꯗꯤ ꯌꯥꯗꯕꯅꯤ ꯂꯨꯡꯖꯥꯎꯅ ꯇꯝꯒꯤ ꯑꯣꯌꯥ ꯃꯐꯝꯁꯤꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯂꯩꯌꯦ ꯃꯄꯥꯁꯤ ꯑꯩꯈꯣꯏꯗꯤ ꯐꯥꯎꯗꯨꯅ ꯅꯣꯡꯃꯇ ꯆꯠꯇꯤꯌꯦ ꯀꯔꯤꯒꯨꯝꯕ ꯐꯥꯎꯗꯨꯅ ꯃꯐꯝꯁꯤꯗ ꯆꯠꯄ ꯇꯥꯔꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯏꯌꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯦ ꯑꯣꯌꯥ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯦ ꯑꯣꯌꯥ ꯑꯗꯨꯅ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯆꯠꯄꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦ ꯂꯨꯡꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯔꯦꯁꯇꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯆꯤꯟꯕꯥꯟꯗꯗꯤ ꯀꯥꯡꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯥꯗꯤ ꯀꯩꯁꯨ ꯊꯧꯁꯥꯕ ꯆꯥꯔꯝꯗꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯁꯨꯛ ꯁꯥꯏꯟꯁꯀꯤ 4G 5Gꯅ ꯈꯝꯇꯦꯡꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯃꯤꯑꯣꯏꯕꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯍꯣꯠꯅꯕꯗ ꯔꯤꯁꯥꯔꯆ ꯇꯧꯔꯨꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅꯣ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯐꯪꯂꯝꯂꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯋꯥꯈꯜꯗ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯊꯥꯖꯅꯕꯤ ꯂꯩꯔꯝꯂꯣꯏ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯃꯌꯣꯟ ꯆꯨꯝꯅꯕ ꯍꯣꯠꯅꯕꯗ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯅꯤꯡꯊꯤꯅ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯅꯤ ꯑꯩ ꯏꯁꯥꯁꯨ ꯃꯐꯝꯁꯤꯗ ꯄꯣꯛꯂꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯝꯖꯤꯡꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅ ꯃꯈꯣꯏꯕꯨ ꯑꯃꯝꯕꯗ ꯊꯥꯖꯗꯨꯅ ꯁꯨꯄꯔꯁ꯭ꯇꯤꯁꯟꯗ ꯍꯨꯝꯗꯨꯅ ꯄꯨꯔꯤ ꯑꯗꯨꯅ ꯃꯁꯤꯕꯨ
ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯅ ꯆꯨꯝꯃꯦ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯈꯜꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯃꯇꯝꯗ ꯑꯇꯣꯏ ꯑꯀꯥꯏ ꯊꯣꯛꯂꯒꯅꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯒꯅꯤ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯔꯦꯁꯇꯨ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯂꯨꯡꯖꯥꯎ ꯌꯦꯡꯂꯒ ꯂꯨꯡꯖꯥꯎ ꯅꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯗꯨ ꯐꯅ ꯑꯣꯏꯔꯒꯁꯨ ꯃꯗꯨꯗꯤ ꯇꯣꯉꯥꯟꯕ ꯃꯦꯇꯔ ꯑꯃꯅꯤ ꯃꯉꯣꯟꯗ ꯌꯦꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯤ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯄꯥ ꯂꯥꯟꯅ ꯊꯤꯕ ꯈꯛꯇꯅꯤ ꯊꯋꯥꯏꯗꯨꯗ ꯗꯤꯁꯇꯔꯕ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯆꯠꯂꯒ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯈꯛꯇꯅꯤ ꯄꯥꯡꯗꯣꯏꯁꯦ ꯃꯁꯤꯗ ꯊꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯌꯦꯠꯀꯅꯤ ꯂꯨꯡꯖꯥꯎꯅ ꯈꯨꯝꯃꯛꯏ ꯇꯝꯒꯤ ꯑꯣꯌꯥ ꯅꯈꯣꯏꯗꯤ ꯈꯨꯟꯁꯤꯗ ꯃꯤꯅꯧꯅꯦ ꯃꯤꯇꯣꯞꯅꯦ ꯆꯤꯡꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯅꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯂꯣꯏ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯃꯔꯤꯜꯁꯦ ꯌꯥꯝꯅ ꯂꯨꯄꯅꯤꯅꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯜꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝꯁꯤꯗ ꯁꯛꯎꯗꯕ ꯂꯥꯏ ꯐꯠꯇꯕ ꯊꯋꯥꯏ ꯐꯠꯇꯕ ꯀꯌꯥꯁꯨ ꯂꯩꯌꯦ ꯅꯔꯦꯁꯅ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯁꯦ ꯇꯣꯛꯁꯦ ꯃꯁꯤꯗ ꯁꯨꯝ ꯈꯟꯅ ꯅꯩꯅꯗꯨꯅ ꯂꯩꯔꯗꯤ ꯑꯔꯦꯝꯕ ꯇꯥꯅꯤꯅꯦ ꯃꯇꯝꯁꯨ ꯃꯥꯡꯕ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯐꯔꯦꯅꯦ ꯂꯥꯏꯗꯨ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯣ ꯂꯥꯏꯗꯤ ꯉꯥꯡꯅꯔꯒ ꯌꯥꯏ ꯃꯤꯅꯤ ꯉꯥꯡꯅꯕꯗ ꯌꯥꯗ꯭ꯔꯤꯁꯦ ꯂꯨꯡꯖꯥꯎ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄ ꯅꯔꯦꯁꯀꯤ ꯋꯥꯗꯨꯗ ꯃꯍꯥꯛ ꯃꯁꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯂꯨꯡꯖꯥꯎ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯍꯨꯏꯁꯦꯟ ꯈꯣꯡꯂꯒ ꯑꯍꯤꯡꯗ ꯃꯥꯕꯨ ꯀꯧꯊꯣꯔꯛꯄ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯍꯨꯏꯁꯦꯟꯒꯤ ꯋꯥꯐꯝꯗꯨ ꯄꯜꯂꯛꯄꯗ ꯍꯦꯝꯖꯤꯠꯇꯤ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯏ ꯃꯍꯥꯛ ꯃꯁꯥꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯅ ꯂꯨꯡꯖꯥꯎꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯅꯤ ꯈꯜꯂꯤ ꯅꯔꯦꯁꯇꯣ ꯂꯨꯡꯖꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯕꯥꯞꯅ ꯁꯥꯖꯤꯜꯂꯒ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯋꯥꯔꯤ ꯃꯥꯜꯂꯦ ꯃꯌꯥꯝꯕꯅ ꯋꯥꯔꯤ ꯇꯥꯔꯤꯉꯩ ꯃꯔꯛ ꯊꯠꯅ ꯍꯦꯝꯖꯤꯠꯅ ꯇꯥꯃꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯅꯤ ꯑꯩꯅꯦ ꯏꯅꯥꯁꯤꯅ ꯇꯥꯔꯕꯅꯤ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯅꯠꯇꯦ ꯅꯔꯦꯁꯅ ꯂꯥꯏꯅꯕꯨ ꯍꯨꯏꯁꯦꯜ ꯈꯣꯡꯕ ꯍꯧꯅꯕ꯭ꯔꯣ ꯃꯤ ꯑꯩꯈꯣꯏꯇꯅꯤ ꯍꯨꯏꯁꯦꯜ ꯈꯣꯡꯂꯤꯕ ꯃꯤꯒ ꯂꯥꯏꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯝ ꯆꯥꯎꯅ ꯗꯤꯐ꯭ꯔꯦꯟꯁ ꯂꯩ ꯍꯦꯝꯖꯤꯠꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯃꯣ ꯑꯍꯤꯡꯗꯕꯨ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯀꯅꯥꯅ ꯀꯃꯥꯏꯅ ꯍꯨꯏꯁꯦꯜ ꯈꯣꯡꯗꯣꯏꯅꯣ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯅꯔꯦꯁꯅ ꯈꯨꯝꯃꯤ ꯑꯗꯨ ꯌꯥꯝꯅ ꯀꯃꯟ ꯁꯦꯟꯁ ꯌꯥꯎꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯆꯧꯕ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤꯗꯃꯛꯅꯤ ꯗꯥꯝ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯅꯕ ꯑꯀꯤ ꯑꯈꯪ ꯄꯤꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯧꯇꯨꯅꯗꯨꯅ ꯑꯍꯤꯡꯗ ꯍꯨꯏꯁꯦꯟ ꯈꯣꯡꯂꯒ ꯇꯝꯅ ꯂꯥꯏ ꯁꯥꯔꯝꯂꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯦꯡꯒꯜ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯂꯛꯄꯗ ꯑꯔꯣꯏꯕꯗ ꯐꯪꯂꯤꯕ ꯄꯣꯏꯟꯠ ꯑꯁꯤꯅꯤ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯗꯤꯂꯦ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯍꯦꯝꯖꯤꯠꯅ ꯇꯥꯃꯣ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝꯔꯅꯦ ꯅꯔꯦꯁꯅ ꯈꯨꯝꯃꯤ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯃꯜꯂꯤ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯂꯨꯡꯖꯥꯎꯅ ꯑꯃꯨꯛ ꯑꯣꯌꯥ ꯏꯅꯥꯎꯁꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯗꯥꯝꯁꯤ ꯁꯥꯕꯗ ꯈꯨꯟꯖꯥ ꯑꯌꯥꯝꯕꯅ ꯋꯦꯜꯀꯝ ꯇꯧꯋꯦ ꯌꯥꯗꯕ ꯃꯁꯤꯡꯗꯤ ꯈꯔ ꯈꯛꯇꯅꯦ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯈꯔꯗꯨꯅ ꯇꯝꯅ ꯂꯥꯏ ꯁꯥꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯇꯝꯒꯤ ꯑꯣꯌꯥ ꯃꯔꯝꯗꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯈꯨꯟꯖꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯗꯦ ꯃꯤꯅ ꯆꯪꯄꯗ ꯀꯤꯅꯔꯕ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯍꯨꯏꯆꯦꯟ ꯈꯣꯡꯂꯒ ꯃꯤꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯣꯏꯅꯣ ꯑꯣꯌꯥ ꯑꯩꯁꯨ ꯈꯨꯟꯁꯤꯒꯤ ꯃꯤꯅꯦ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯕꯨꯛ ꯈꯪꯉꯦ ꯇꯝꯒꯤ ꯑꯣꯌꯥ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯃꯈꯣꯏꯅ ꯈꯛ ꯇꯧꯔꯣꯏꯌꯦ ꯂꯨꯡꯖꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯔꯦꯁꯇꯤ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯉꯤ ꯃꯔꯝ ꯏꯆꯥ ꯍꯦꯛ ꯆꯥꯗꯈꯩ ꯃꯔꯝꯗꯤ ꯂꯨꯡꯖꯥꯎꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯂꯦ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯔꯒ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯂꯨꯡꯖꯥꯎꯅ ꯃꯤ ꯅꯦꯛꯂꯒ ꯇꯧꯍꯜꯂꯝꯕꯁꯨ ꯆꯤꯟꯗꯗꯤ ꯒꯥꯏꯗ ꯇꯧꯒꯦ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯝꯕꯁꯨ ꯅꯔꯦꯁ ꯃꯇꯥꯡꯗꯨꯗ ꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯨ ꯑꯣꯟꯈ꯭ꯔꯦ ꯐꯠꯇꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯖꯤꯟꯕꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯡꯖꯥꯎꯕꯨ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯊꯣꯛ ꯑꯣꯟꯈꯠꯂꯒ ꯍꯥꯏꯔꯦ ꯃꯇꯥꯡꯁꯤꯗ ꯃꯔꯩ ꯃꯔꯥ ꯇꯧꯅꯔꯣꯏꯁꯦ ꯃꯥꯡꯈꯤꯕ ꯑꯅꯤꯗꯣ ꯐꯪꯅꯕ ꯊꯤ ꯆꯥꯏꯕꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯀꯥꯟꯅꯗꯕ ꯋꯥꯐꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯅꯔꯁꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯄꯨꯔꯛꯂꯔꯣꯏ ꯑꯗꯨꯅ ꯀꯥꯟꯅꯔꯣꯏꯗꯕ ꯋꯥꯁꯤꯒꯤ ꯀꯣꯛ ꯁꯥꯔꯔꯣꯏꯁꯤ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯐꯪꯅꯕ ꯊꯤꯁꯤ ꯂꯨꯡꯖꯥꯎꯗꯣ ꯇꯨꯃꯤꯠ ꯂꯩ ꯃꯄꯥꯁꯤ ꯂꯥꯜꯂꯒ ꯇꯁꯦꯡꯅ ꯃꯥ ꯆꯠꯀꯗ꯭ꯔꯥ ꯃꯍꯥꯛ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯗ꯭ꯔꯥ ꯂꯝꯖꯤꯡꯒꯅꯤ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯊꯧꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯀꯗ꯭ꯔꯥ ꯂꯨꯡꯖꯥꯎꯗꯣ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯩ ꯂꯨꯡꯖꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯔꯦꯁꯇꯤ ꯁꯥꯎꯅꯤꯡꯉꯤ ꯅꯔꯦꯁꯅ ꯌꯥꯔꯤꯁꯦ ꯂꯨꯡꯖꯥꯎ
nang taseng na kirabani na nang lehoro nangi khun gi mising che puraga khun da hanjakro ai di mafam asida changchillaga makhoi ni do phangnaba thiyorage asi harga magi press tagi lupa lising hom loktholaga lungjaw gi makhota sine se sina nangi awamal akhoi bu mafam sita na lamjing du na purak pagini se sidagi hena hapo chapa ke yam usitana sakak pagi tapta igo mogloine na haire magi mong matawsida icham chamjaba mating pangluba lungjaw gi thamoida nungai taba phawe lungjaw nolaga sen ki tamak mantik narga tamki ocha gi tamak mating pangki ba natte sen sidi aingonda su mathau leite asi harga lungjaw lising hom do pithok lungjaw su sauningam dabani adubu mana icham chamna pangwa mating dubu lana khanduna manting narakpudu dadi sauning laduna khungi na khara duga loinana khundu yongnaba lambi domda chatlage haiduna hairam laga chatkre adubu naresdi hena sauning naresna maram nikai naga mukta naga su tawri makhoi sina nares machunda murum sole idiotic lunatic singchidi khara luna tawrubra haibabu ita kage ga na tawradana aigisu mi yame makhoi lamjing bidraga kaidarage Google Map yenglaga compass ki mating lorga chatlaga loire ai pu yam non jagadro makhoida asi khaladana nares masa matanda prokpok sakje jingya gi lambi duda lungjaawdi magi mamanaba madi maga loinerpa khungi na singduga loinana mafam duda gi chatkre mafam duda lehuri ba haibabu magi manaw pa madi maga langminariba team member singdo khakta ngaire ka lefu kanjaphu इसिंगी इरेद चेंथकीबदो थीदना करमदा तुमिंदा लैथोकनी मी ओइगेरा लाई ओइगेरा खुदिमा मायकनबा मथौ अमता नरेसु मरमदी दामगी प्रोजेक्ट सी मागी मंगलाने मसीना माय पाकलबदी मा फ्यूचर दा सेंटर दगी लाकदब प्रोजेक्ट के आमगी मंगलान नंफाव हननबा मंगोंदा सिनार कदौने अदुना मा तंगाय फदना खुदोंग थिबा म थोखरा आइदुना तुमि लैथोकपदी यारो सिरिबा सिनबिसिंदु रिपोर्ट इरगमु थाबा मखुगी खेती पुरन पीबा असिगुम क्या अमसु तौगदबले दामगी प्रोजेक्ट हाबसिति याम रिस्की ओइबा प्रोजेक्ट अमनि सिबा चंबा मराइबा किनि असि खलदना मसिदा थोइना का हेना खंजनदुना मसाबु अवाबा पीबो ओइना थोकले अदुना टॉपिक सिदगी नाथैगा चप्पने फै हाइना खल्ले मरमदि थोकलेबा इसिंगदा इराकनबगी चेंथबगी थौदोकसिंगसिना मागिदी ngasi ahanba nate siba changba mi dugi maraibagi makha pole haiduna magi wakhalda khal kok sadui sharu numit leringi changsillaga ising ireida chenthakibado thiobuna phai khaluduna manoine lamjingduna haujikti mang tharduna min changba kinarba lai amadi thawai gi masai kol oidiba asungba umangdugi manung thauna cheliba turelgi tuthup adomda mahangna mang thaduna masada thajaba magaloina duna lai हेमजिति मसाता चिंगनर फावे ये हेना दबदौना सु तवे कईगिनोदि खंगदे उमंगसिगी मनुंगदा चंगसिलकपदा याम हंगोइबा फावे तुरेल तुतुपसि फावना असोंबा उमंग फावना चटकनि खल्लुबदा अवाबा मने लुंगजावगी मतुंग इलौबना फरमगदबनि खल्ले अदुबो मुक्सु ओइरिबा फिबमसिदा मतौ करमना मागी मयामबसिबु मफमसिदा थादोकलमनगा चटकदबनो खनबदा खोंथांगबा थोखिदबने अदुबु मा होय माय हाइदना तुमिन मयामना चटलिबा माइकै दोमदा इनादुना तुमिन चटले तुरेल दो ngасidi mabuk mara tapna chele asumna leptana तुरेल दुगी तुतु फाउना चटपना हौजिकति फना सांगना मनुंग हंजिना चंगलले अदुबु सिंगदा चेंथकिबदो थीबबु फंगबो कौबदि लेट्रे तुरेलमदा येंगबदुतसु मखोय सिंगदो ngaksham mari nare हाइना हाइना निंगथमथागी मतम ओइबना हौजिकति नुमितसु तमना तमना तासिलले माइकै खुदिंगदा अममबना फिजोल होंगबो होरकले तंदल मंगाल कौजिंग हारोगी मखोलसु तमना तमना नुमित के तारकपदुदा मथि फोंगबो होरकले अयुक नुंथिल चुपा कोइना चटपगी अवाबा फावबो होरकले हौजिकति अममबदुदा मु चंगसिनबे यारोइदबगी फिबम अमा इचाव चावना लैबदु उबदा हौजिकति मखोइना लोइनरबा बैकपैक टू लथोकलगा तेन खदोंगनबा थौरांग तौरे तेनदु मफम चाना खलगा हौजिकति चाबा याबा कैदो चानबा थौरांग तौरे अदुगा
ukang wakang khoiti thiraga haujikti bon fire semnaba mai hauraga tiknaba thorang torame ikoi koi sinduna makhoi singdo mainak aduda phamne mainak tuda phamlaga makhoi singdo energy khara phangnaba chaba yaba kaino chasille turil mapal gore umang dugi manungda aing bunuksina ma ka lamba panaba kana su leite habagi matagu fuina nungsitto sitpa horakle umang duda silba nuksitto ingmana aduma maidu teklaga laibada makoida khudong chadaba ka mayok nagadaba achobo phibam ma lakpado ure aying manungsina aduma masada kuina yahinduna laibadi soidana naba yakpa yaukani khanduna makhoi singdo khandokliba ten singdigi manungda tumna himnaba haiduna changnare ten singduda ngasidi ingbana khara lumna baiduna ani ani punsinduna tumme matamsu numidangi pung nipan khara helagle ningtham thagi matam moibana matamsu un phamdongna phamjin budongna su tawi matamgi khongjel sisu chen chen na budong tawi kadai dena pan budongna machi lengdena le matam masu pangthing thingbom nganatrabasu pung nipan khara helakpado yam thengba ahingi matamga pangkhak oire makhoi mayam si ke loina tumnarame chekmuk lauda adubu muksu gari gi khatana leptana chalakpana pung 12 khara helagle asumna ahingda chitpa nuksit amadi uri wari gi makholduna nausumoi makhoi singdo ningaidena tumba sumninge khangaudana nungsiraba hushel gi makhol makharom thangba maike edomdagi taba horakle pungning huba makholduna maike khudingda sinba horakle makha thangba maike digi khonglakliba hushel gi makholduna maike edomdagi lachinna sandorakpugum tamna tamna sandorakpa horakle nungsiraba hushel gi makholduna asumna makholsina leptana sandorakpa maike khudingda tumduna leiba naresto mikap thokle machinda murum murum sole karinone athingba hingsida aina hujikpu hushel khongbagi makhol tarisibo chumlibara hujikpu athingba hingsida thau leitaba kanana asukpa umangsigi manungda hushel khongduina hais aigi naupan haibado sumdui jala ahingama ikui kuidringaida hushel khongbagi makhol tai hainabado asi khaludana nares mana khongdu wangda thangkatuna khonglakliba hushel gi makholdo kado maikeidigi malum khudung induna tarakliba nuning makholsi kadomdagi no haidana manado thangkatuna tari ikang khangaudana mana tariba hushel makholdo yamnangna tarakpadongna tawre inak nangna hushel khongliba miduna magi ten khaliba mapaldugi hek nakanda khongbadongna phawi naresna khangdadi khanglage numidangda hushel khongduna tawhai de faifate khangdaba makhai hushel khongliba misaksina aki khangpinaba hotnaribani aduna masite farga ngasi gi hingsida thabak toge masi warake khangniduna asi khaladuna mokuta trosla dama pai yam phingna nares masado tendugi mapanda tholakle hek thoklakpaga hujikti ma mana kongna tariba hushel dugi tantha narekliba maike domna trosla do kaptune ngakpa matamda umagi marumda masak masa mayek singna uba ngamdaba nupi yama lepaga leibadongna tawbado nares mamita ure nupi duna lepliba maike domda trosla do kape sabandu ubada nupi ni haibadi irai laina khangi megi mamaida direct troslight kapubudi nate adugakna wakhal leitaba midi nate naresna kanano aduda lepido nang natra nasaidigi ahingsida hushel khongduna tamna lai sariba aina ngise khumune nachin pandro asawba magaloinana nares troslight to mamai mapa kaptragasu mage troslight mangal du kaple asumna troslight mangal du kapa nupi dude aduma thawa sada umarum aduda mahak machi lengdana le nupi duna hoi mai haidana tumi leptuna leibadu ubada hena dum sauni
masi mata amanine kaya da nung kalino ne mi nang li se khumdaba makai tumin magi thokpa ma lepaga leiri se asi harga nares khangdadi khangdurga habagi matagum umaru maduda leptuna leba nupi du ki manak tamna sangsile mana hek mapadu tamna sangsinbaga tumin leptuna leba nupi do machi lenge mamai dudi adumak olaga tunghanduna tamna tamna khongdu thanglaga chatpa horakle nupi du maung matau khuchat lak chatuda nares angakpa mapoe machinda sole kaino magi khuchat lak chasina mana tawribi style sibu karamba makhalgi style no asibu makok se khara khara sakpa jalo natraga na magi sibu sanana natla skura amadi ko majala hoide nat kombo oirani adubu ahing sida uchen khongbi tamna lai sabi se kanano khangdadi khangtoklage khangdaba suga maksu yadre magi se ngausinari nida asi khaluduna nares ngausinnabi wakhal choribi nupisi tungnillaga ahing sida mathau ama oina asengba madi khangtoklage chabingna leple amaromda magna mathau ama oina ahing sida yam tandana nupisi maramda khangngribase atai thoini gi maram budi nate khunsida mi ayamba but laitin gi wari sai aduna asiguma matam chiga yam sasin chusina daba amambada kuyo moiba wakhalon chibu mangan naba but laitin laite abdo taknaba ngasi gi ahing sida praman chapchana puthoke khanduna nares masada ajet pathajaba mugaloinana mangda chatlibi nupi dugi tungyan tamna torchlight tu mangda ka nupi du chatliba maike dumda masu lepa leitana nupi si magi khutai nanthon ba yade phangnaba tandadi tanarge khan haujikti ma lepa leitana sangsilai nupi du su tung hanna yenglaga huchen khong khongduna chatpa horakle adumna magi mimangduda hui khonglaga chatpado chanamakna handamukti urabanina ma khangle o ahing sida hui khongduna aigi tumba thukaibdu natana ataigisu tumba thugairiba aki khangpiduna tamna lai saribase ma oire mani soidun oigane phai phai nang khunja myam mangda puthoke asi khaludun haujiti nares tu phadadi pharge hangdadi hanglage magi maramda haibagi matagu chanchat chatuna nares innaragle nupiduna asongbo umang leiba domda mabu lamjingduna pui minute 15 mukti lepa leitana nupidugi tunginnaragla khangudana asongbo umangdugi marakta nupidu summinarambade mangthokre asumna mimangdagi khangudana mangkiba masado swai lawe hais kai nege hujike dude ondokna yangsu mangida swai koibsida damn it asi harga makutto kutum suraga torchlight tuna akoi biduda nupido kaide lege haiduna koi ka kaplaga yengba horakle torchlight tu he kapaga second world war mamangda sijinaba manba bom thadabada sijinaba fighter plane su manba ma kairga lebedu ure magi mita akoi biduda yotek thangte atek akai plane dugi masasing akoi biduda leirga lebedu ure plane duda atamnana torchlight to kape manak nakandana sana lokchok turela maning makha tamna chentabagi ira iraw khulsu tarakle ngasai kedi nupidugi khungul lerakpada mangkhibuduna maram moirga thoina khanjiludabne adubu hojiktada bapoide tureldo yamnangna chele turel lebedomda torchlight mangaldo kapselubda hidden mata aduda hi ahum atek akai oi phibam chadana lerambdo mamita ure adumna koibuda kari gari laiga haiduna koyeng yenglakpada magi torchlight tuna higi hiru bakta kapsiluba matamda hidugi manungda saru polang ahumu yaurka lebido mamina ure madubuda swailawe masa pumba tu khyau khyau sungi nange asukuina sangluba matamse thoina akiba phawdabne adubu ngasidi ma akiba phawbudungnasu masata tawe minna ubudo hojikpu minamba yaribra ateka kaitana pikthalaba mafumsida hojikpu karaidagi saru polang oiriba mayamsina
ꯃꯉꯣꯟꯗ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯍꯪ ꯂꯤꯁꯤꯡ ꯍꯪꯕꯗꯧꯅ ꯇꯧꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ꯫ ꯍꯤ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯤꯔꯨꯕꯥꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯨ ꯀꯥꯞꯁꯤꯜꯂꯒ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯆꯃꯝꯅꯕ ꯋꯥꯈꯜ ꯑꯃꯒꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯤꯠꯄ ꯅꯣꯡꯂꯩꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯇꯨꯃꯤꯟ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯅꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯣ? ꯇꯝꯊꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯐꯤꯕꯝꯁꯤꯗ ꯌꯦꯡꯕꯨ ꯌꯦꯡꯉꯩꯗ꯭ꯔꯦ꯫ ꯃꯤꯆꯤ ꯆꯥꯗꯨꯅ ꯁꯤꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯣ ꯎꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯁꯔꯨ ꯄꯣꯂꯥꯡꯗꯨꯒꯤ ꯈꯨꯠ ꯅꯥꯝꯃꯗ ꯈꯨꯗꯥꯡ ꯘꯥꯔꯤ ꯑꯃꯟꯕ ꯑꯃꯁꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯊꯥꯡꯂꯒ ꯁꯤꯔꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯖꯄꯥꯟ ꯂꯥꯟꯒꯤ ꯃꯇꯝꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯒꯦꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠ ꯈꯔꯗꯤ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯈꯟꯐꯝ ꯑꯃꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯆꯨꯝꯅꯒꯤ ꯃꯤꯆꯝ ꯑꯣꯏꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯟ ꯇꯧꯕ ꯂꯥꯛꯄꯗ ꯁꯤꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯗ꯭ꯔꯥ? ꯈꯜꯂꯨꯕꯗ ꯃꯥ ꯍꯦꯟꯅ ꯑꯗꯨꯝ ꯑꯃꯝꯕꯗꯨꯗ ꯆꯃꯝꯅꯕꯁꯨ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯔꯨ ꯄꯣꯂꯥꯡꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯌꯥꯝ ꯂꯨꯝꯅ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯏ꯫ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯌꯦꯡꯅ ꯍꯤꯔꯨꯄꯥꯛꯇ ꯌꯦꯇꯥꯗꯨꯅ ꯂꯩꯕ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯝꯖꯤꯠꯀꯤ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯛꯑꯦ꯫ ꯍꯦꯝꯖꯤꯠ ꯑꯣꯏꯅ ꯁꯤꯔꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯇ ꯇꯥꯗꯨꯅ ꯂꯩꯕꯗꯧꯅ ꯎꯔꯛꯂꯦ꯫ ꯃꯤꯠꯇ ꯎꯔꯤꯕ ꯃꯤꯇ꯭ꯔꯪꯗꯨꯅ ꯅꯔꯦꯁꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯑꯣꯏꯔꯕꯣꯏ ꯈꯟ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯔꯦꯁ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅꯔꯦ꯫ ꯑꯗꯨꯒ ꯍꯤꯡꯅ ꯀꯞꯇꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤꯔꯨꯕꯥꯛꯇ ꯌꯥꯎꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯅꯥꯎꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯔꯕꯣꯏ ꯈꯟ ꯍꯤꯡꯅ ꯀꯞꯂꯛꯂꯦ꯫ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯖꯤꯠ ꯖꯤꯠ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯁꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯂꯣ ꯖꯤꯠ ꯍꯦꯝꯖꯤꯠ ꯁꯦ ꯍꯧꯒꯠꯂꯣ ꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯅꯥꯎꯄꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅꯤ ꯈꯟ ꯅꯔꯦꯁ ꯑꯍꯤꯡ ꯑꯗꯨꯗ ꯍꯤꯡꯅ ꯀꯞꯂꯦ꯫ ꯅꯔꯦꯁ ꯀꯞꯈꯩ ꯀꯞꯂꯨꯔꯒ ꯋꯥꯈꯜ ꯇꯥꯔꯛꯑꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯃꯊꯥꯗ ꯀꯣꯜꯂꯒ ꯀꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥ ꯃꯊꯟꯇ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯑꯀꯤꯕꯅ ꯂꯥꯛꯍꯜꯂꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯡꯁꯦ? ꯃꯪꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕ ꯇꯥꯏꯕꯪꯗ ꯃꯪꯂꯥꯛꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯗꯅ ꯃꯪꯂꯤꯕ꯭ꯔꯥ? ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯗꯣꯝ ꯋꯥꯖꯕ ꯍꯧꯔꯛꯂꯦ꯫ ꯅꯔꯦꯁ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯐꯠ ꯂꯥꯎꯅ ꯃꯈꯨꯠꯇꯨꯅ ꯐꯠ ꯂꯥꯎꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯍꯤꯔꯨꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯊꯝꯃꯦ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯕꯒ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯊꯀꯠꯄ ꯈꯔ ꯇꯧꯔꯝꯕꯗꯨ ꯍꯦꯛ ꯇꯥꯏ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯂꯩꯇꯥꯔꯦ꯫ ꯅꯔꯦꯁꯅ ꯃꯐꯝꯁꯤ ꯃꯇꯥ ꯑꯃꯅꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯐꯒꯗꯕ ꯃꯥꯟꯗꯦ꯫ ꯌꯥꯔꯗꯤ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯂꯒ ꯑꯩꯒꯤ ꯇꯦꯜ ꯂꯩꯕꯗꯨ ꯃꯄꯥꯗꯨ ꯇꯝꯅ ꯆꯠꯍꯧꯕꯅ ꯐꯅꯤ꯫ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯕ ꯊꯕꯛꯇꯤ ꯇꯧꯗꯕꯅ ꯐꯩ ꯈꯜꯂꯦ꯫ ꯃꯐꯝꯁꯤꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄꯅ ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯔꯦꯁ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯗꯨꯅ ꯍꯤꯗꯨꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯇꯦꯜ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯈꯣꯡꯊꯥꯡ 2-3ꯃꯨꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯎ ꯑꯃꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯃꯔꯦꯟ ꯑꯃ ꯈꯪꯍꯧꯗꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯄꯥꯗꯨꯃꯛꯇꯅꯤ꯫ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯆꯥꯎꯈ꯭ꯔꯕ ꯎꯗꯨꯒꯤ ꯎꯔꯦꯟ ꯃꯁꯥꯗꯨꯅ ꯈꯪꯍꯧꯗꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄꯗꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯄꯥꯈꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯎꯗꯨꯒꯤ ꯃꯁꯥ ꯃꯔꯦꯟꯗꯨꯅ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯤꯕꯗꯨꯅ ꯃꯥꯒꯤ ꯀꯣꯛꯊꯛꯇꯒ ꯅꯟꯊꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯁꯤ ꯈꯟꯕꯗ ꯃꯥ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯎꯗꯨꯒꯤ ꯃꯁꯥ ꯑꯇꯦꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨꯗ ꯐꯩꯖꯤꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯊꯤꯡꯗꯨꯅ ꯄꯟꯊꯤꯡꯗꯨꯅ ꯉꯥꯏꯈꯣ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯇ ꯍꯦꯟꯐꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ
ꯈꯥꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯀꯤꯕꯅ ꯃꯥꯕꯨ ꯂꯥꯡꯒꯣꯏ ꯆꯟꯕꯗꯧꯅ ꯇꯧꯏ ꯑꯁꯨꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯏꯊꯛ ꯊꯛꯀꯠꯂꯗꯅ ꯎꯗꯨꯅ ꯅꯂꯝꯂꯕꯗꯤ ꯁꯣꯛꯂꯝꯂꯕꯗꯤ ꯃꯉꯣꯟꯗ ꯊꯦꯡꯂꯝꯂꯕꯗꯤ ꯃꯥ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯀꯣꯛꯇ ꯈꯟꯗꯨꯅ ꯂꯩꯕ ꯋꯥꯈꯜꯁꯤꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯄꯗꯧꯅ ꯇꯧꯏ ꯋꯥꯈꯜꯅ ꯐꯥꯎ ꯅꯔꯦꯁꯀꯤ ꯃꯤꯆꯪ ꯆꯪꯕꯤꯗ꯭ꯔꯦ ꯋꯥꯈꯜ ꯐꯥꯎꯕ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯟꯈ꯭ꯔꯕ ꯋꯥꯈꯜ ꯑꯃꯗ ꯂꯤꯁꯤꯡꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯨꯡꯍꯜꯂꯒ ꯆꯠꯇꯨꯅ ꯋꯥꯈꯜ ꯈꯟꯕꯗꯧꯅ ꯐꯥꯎꯏ ꯃꯥꯒꯤ ꯋꯥꯈꯜ ꯑꯔꯦꯞꯄ ꯂꯩꯇꯦ ꯃꯥꯡꯗ ꯇꯥꯔꯤꯕ ꯎꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯁꯤꯡꯔꯛ ꯎꯁꯥ ꯇꯦꯛꯇꯨꯅ ꯇꯥꯔꯛꯈꯤꯕꯗꯨ ꯎꯕ ꯍꯧꯔꯛꯂꯦ ꯃꯇꯝꯗꯨꯗ ꯅꯔꯦꯁ ꯀꯣꯛꯇꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯁꯦꯡꯅ ꯃꯤꯠꯅ ꯎꯔꯤꯕꯁꯤꯡꯁꯦ ꯃꯤꯇ꯭ꯔꯪꯂ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯑꯃꯒ ꯃꯥꯟꯅꯔꯕ꯭ꯔꯥ